lâu mấy em lâu ốc sắt không ngầu được này bao là cái khoan này là cái 야, 해밀래. 저 옥사 통계 옥사 통균이 시디 바이바이기 옥사 또라게 시 네타라게 하나. 호스 한 제 패밀리 옥 통계 국가라 통균이. 그다음 과사 통바 호라 게 ngasi디 kanam leite mathanda ni family kanam leite mathanda oina netarage ngasidi cho mình là hai chơi mình cái gì cái lá tức là một hàng ngán nó thông tin là hàng ngám cái hàng ngám này để hàng ngám cái này thật là kìa ngọc thật là ghê chicken tàu ra kìa kakak ada mah Valentina lại vậy Valentina ông ra cái đâu ông phồng itu ốc 뭐라 봐 옥은 내 이라게 시디 kakak aja 옥은 내 thari nih sini mathanta nih sini kanam lah itu ya kakak ini nungai cera kaino tuh ini nungai cera sih neta happy nih saya tuh happy nih naik dan ibu ngah ikan 옥 자실라 ơi masih 옥 통이 뭉디 옥 네터라 그래도 이마 옥 cái bài cái đấy nè 이마 야 옥 cái bài thôi bộ LB đồ ra hay bộ 옥 cái lối bài thôi cái đấy bộ đặt sang ấy thôi chứ si ibung ki makum na thonga ibung na sa tu ding ni padana no khai ki 옥 se padana no khai ka thao tho la ka padana hanga hap ta ka nei tha ki ibung si na khoni e cha de ko o nang cha de chân cha de di phai cha ni cha de mi la khoi cha ba khoi ji ka dai manipur ma sa ni khoi ji chai nei tha ra ki 옥 se 옥 짜바 방자다바 애곤다
Tiếng lại thì lối mi tên mà tên đi. Chế Christina hay cái đấy. Valentina nào. Ê, thao thúc lên thì thao thúc tuổi nào không nào, thao thúc lên. Cái đó là bôi đồ gì ngà tăng ngà thế chứ. Bôi đồ ra cái này thờ cái ngà tăng ngà. Ê thì training mình na ngào đi bông, cùi đi chắc gì đó bông. Mắm mình đi mà camera thế cái mấy khu là mắm cái mà này không gì. Xin ê ra. Thế. Để bố ơi, yên đi chơi ai, ok để bố. Bố đi điên chơi ai. Ê à, bố có cái bài cái cái nó đang ngasi rồi. Ê mày. Anh đâu mà cha không đỡ hay tao mi ai chứ, xin tụi chứ lila như tụi. Yên đi chơi ai. Ai đi yên chú chơi, ốc chú chơi, ham miếng chú chơi, ngán chú chơi, lối chơi. Hả, ibong. Khát nam mà phát na hậu đấy. Chơi đi. 이제 난가이가 짜드니 그 난기냐 뭐 난가이가 통 짜드니 우더라 시제 이나 숙장 짜는 우더라 난가이가 짜드니 라고 그다음에 이제 코인이 짜드니 옥 잠데 킬로 마 खा이더니 옥세 mấy khu thế này cái ô cầu gì thế này hơi 누가 그 신나 그 이장 시디 그래 이분가 옥 짜도리니 난 이장 통도 잘하니나 이분가 짜자 아니 pura sầu chu bra cái tháo cái xà là cái nào cái đi nó cầm là sầu thế này mấy khu thế nào thế này cái Valentina bài bay quanh tôi đi kia nâng cái kilo lạc rồi bài bay ta ây à nhưng mà tôi sẽ thằng người có ai bộ ngay mà chân khá hấp cái mày làm đồ thôi cái mày làm quen tại anh là quen thùng cho mày làm là khá đâu thôi cái mày làm không có mấy tàu đâu vùng cái ốc xí thì hào đuôi đi hết bộ cái nó có mấy lạ ê ra comment chấp qua là cái nó hơn này này ăn tốt tuần này tới còn ai lấy cái comment chấp đi ra cái tôi nó không được cái nào comment thở rồi nghe comment lạc thế cái tôi chấp kia ra một vài cái tôi nó không được ta
comment later. Che salam do kray comment ro ma cha khara ba no hang ne ndok pa ni ô che salam le ri bo ô che salam comment lagti ni hang thong thì ngu gì căng là ngu rồi thuốc thì là ngu hình như luôn cái thằng ngu thì Wala na kitchen na. Kinain mo na. Hadi ka hapon nung ba? Dito alu hapon laga. Moro ko suba kayo hapon kali alu hapon ni. Ay LV thari. Anje kay to ino ong thongi ro. Haro ba ha? To nine ong thongi ko. ong thongi. Ising garap ke kang gare hai. Chanam sing ke chanam gare mosala hap to lai na. Anduk pani bo thongbai to bai se. A khau sa ri ni no ka da. Cái gì bị chửi luôn này chị cả. Cái này bà. Không thì lạc đi. Lạc thì bị chửi cả. Ngồi có số qua chẳng nghe ngáp quay rồi.
니네 옥사통이 정우에 옥사통이 넣고 안 들려요 니네 nó cái gì rồi để hấp cho lấy đây đi gì đã hấp thì đi gì đã còn hấp gì ra ừ. Ừ. À phải nào khai rồi này bố mua cái ta đó đây này ừ gì là cái nó gì đã cái này mà phun rồi ừ gì ra cái nói cái gol mulis cái đâu vậy cái nó không thì bố năng gì bố bố đây thao thuốc cái gì mà ốc sa thì một thao thuốc gì nhỉ hả cái này bác hạt ra này à gì hàng đi nè hàng này tu hàng hấp tôi này cái tham tới tham mình nhé hàng gì 통이 너 내가 하고 되는 거 이거 사고 뭐 삽들 와 이러 하빠 cái xin 삽들 cả mua 이러 phải tham không 니네 어디 그 이장 너 니네 이거래 옥사도 받았네 거기 해 뭔가 시기 꺼잖아 오카이게 오카이게 시시 야 hàng 해 깡네 또 이신이 라자 안도 뻔히 짝 통더 봐 또 미야이 시신이 라 또 이 짝 통봐 또 미야이 나요 나 khai hàng 이거 시기 옥사 hàng anh nó thùng mà đi nào hậu tôi nhỉ cái nào thùng nó hậu tôi này thùng bao hậu tôi đi cái nào thùng hậu tôi đi sang thùng bao hậu tôi đi cái nào thùng bao tôi nó bây giờ nó khai cái ốc sao chứ hàng gam hấp rồi ngã thùng bao 짜닝 nghe 니네 ngã thùng này thì ốc sao thùng sao 싫어 ngã thùng này thì ốc sao ní tôi gì ini tuh siap ke meat masala garam masala tuh ini coba untuk ini piketnya pula ini meat masala garam masala ke polisi udah soalnya meat masala soalnya garam masala nih ini sih nah isinya kok nggak ini mah buahnya tatur ini 니네들 그 장로 니네 nga thong bữa 짜닝이야 호 니네 nga thong bữa 짜시 농 bữa 짜시 니네 에이디 그래 사 thong bữa 짜닝이 니네 năng nga nung thong bữa 니네 여기 nga nung bữa 짜닝이야 아 갑자기 헤이 야스 나이러시 ngasi디 옥사시 나이러시 헤이 내가 이들의 마슬라가 했더래 배전노 카이 헤이 야스 나이러 어들이 니네 오르마 오 니들이 니네 살래 어들이 해 국가적인 동시에 나는 뭐라 솔라가네 싱가라 합살라가네 싱가라 합살라가 그라 솔라게 송송 ngasi디 옥사세 hàng nhìn đến cái răng nó
ꯁꯧꯔꯒ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯍꯪꯒꯥꯝꯁꯦ ꯎ ꯃꯣꯔꯣꯛ ꯂꯩꯍꯧꯔꯦꯅꯦ ꯎ ꯃꯣꯔꯣꯛꯇꯨ ꯅꯦꯅꯦ ꯎ ꯃꯣꯔꯣꯛ ꯎꯔꯕ ꯑꯁꯤ ꯎ ꯃꯣꯔꯣꯛꯁꯦ ꯃꯄꯨꯡ ꯍꯥꯞꯆꯟꯗꯣꯏꯅꯤ ꯁꯥꯔꯒ ꯁꯤꯔꯕꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯞꯆꯟꯒꯦ ꯁꯤꯒ ꯅꯩꯊꯔꯒ ꯍꯥꯞꯆꯟꯗꯣꯏꯅꯤ ꯊ꯭ꯔꯨ ꯃꯟꯇꯔ ꯖꯨ ꯀꯥꯂꯤ ꯃꯥ ꯖ ꯁ꯭ꯋꯥ ꯌꯦꯡꯉꯨ ꯉꯁꯤ ꯁꯥꯔꯒ ꯃꯩꯕꯨꯟ ꯇꯥꯗꯣꯔꯤꯌꯦ ꯎ ꯃꯣꯔꯣꯛꯁꯤ ꯆꯪꯉꯨ ꯅꯪ ꯃꯅꯨꯡ ꯍꯪꯒꯥꯝ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯅꯤ ꯉꯥꯅꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯂꯣꯏ ꯍꯣꯏ ꯍꯣꯏ ꯅꯦꯅꯦ ꯌꯦꯡꯍꯜꯂꯛꯀꯦ ꯅꯦꯅꯦ ꯃꯇꯝ ꯐꯪꯗꯕ ꯅꯠꯇꯧꯅꯤ ꯑꯩꯁ ꯅꯦꯅꯦ ꯁꯤ ꯀꯩꯅꯣ ꯍꯥꯞꯇꯣꯏꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯇꯣꯏ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯂꯩꯌꯦ ꯁꯤꯒ ꯑꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯅꯦꯅꯦꯅ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯒꯨꯍꯥꯇꯤꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯔꯣ ꯍꯥꯞꯆꯜꯂꯣ ꯍꯥꯏꯌꯦ ꯍꯥꯞꯆꯜꯂꯒꯦ ꯑꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯔꯨꯁꯦ ꯅꯦꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤ ꯁꯤꯁꯦ ꯑꯃ ꯑꯅꯤ ꯑꯅꯤ ꯅꯠꯇꯦ ꯁꯤꯒ ꯀꯌꯥ ꯆꯠꯈ꯭ꯔꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯆꯠꯈ꯭ꯔꯦ ꯃꯔꯤꯅꯤ ꯁꯤꯒ ꯃꯔꯤ ꯆꯠꯈ꯭ꯔꯦ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ ꯇꯔꯥ ꯇꯔꯥꯃꯥꯊꯣꯏ ꯑꯩꯃ ꯇꯔꯥꯃꯥꯊꯣꯏ ꯂꯩꯌꯦ ꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯌꯨꯁꯦ ꯅꯦꯅꯦ ꯌꯦꯡꯒꯦꯁꯦ ꯁꯤꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯌꯣ ꯁꯤꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯑꯩꯅ ꯆꯥꯝꯃꯒꯅꯦ ꯁꯤ ꯍꯥꯞꯇꯣꯏꯅꯤ ꯁꯣꯏꯔꯒ ꯍꯥꯞꯂꯨꯍꯦ ꯐꯗꯤꯒꯣꯝꯗꯣ ꯍꯣꯏꯅꯦ ꯁꯣꯏꯔꯒ ꯍꯥꯞꯇꯣꯏꯅꯤ ꯅꯦꯅꯦ ꯁꯣꯏꯔꯒ ꯍꯥꯞꯇꯣꯏ ꯅꯠꯇꯦ ꯃꯄꯨꯡ ꯍꯥꯞꯁꯨ ꯌꯥꯏꯅꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯍꯥꯞꯆꯜꯂꯒꯅꯦ ꯁꯨꯃꯥꯏꯅ ꯃꯄꯨꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒꯅꯦ ꯈꯔ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒ ꯑꯗꯨ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯆꯥꯗꯣꯏꯅꯤ ꯀꯩꯅꯣ ꯁꯣꯏꯔꯒ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯞꯆꯜꯂꯒꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒꯅꯦ ꯁꯨꯃꯥꯏꯅ ꯅꯣꯠꯈꯥꯏꯔꯦꯅꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯗꯣꯏꯅꯤ ꯗꯥꯏꯔꯦꯛ ꯆꯪꯉꯨꯍꯦ ꯃꯅꯨꯡꯗ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯞꯆꯟꯈ꯭ꯔꯦ ꯅꯦꯅꯦ ꯃꯄꯨꯡ ꯍꯥꯞꯄꯁꯨ ꯌꯥꯏ ꯂꯣꯏꯔꯦ ꯅꯥꯕ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯃꯨꯜꯂꯣ ꯁꯤꯒ ꯍꯥꯞꯆꯟꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯊꯪꯗ ꯀꯔꯤ ꯍꯥꯞꯇꯣꯏꯅꯣ ꯃꯊꯪꯗ ꯍꯪꯒꯥꯝ ꯑꯃ ꯂꯩꯔꯦ ꯍꯪꯒꯥꯝ ꯑꯅꯤ ꯑꯗꯨꯒ ꯑꯩ ꯍꯪꯒꯥꯝ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯍꯥꯞꯇꯣꯏꯅꯤ ꯅꯦꯅꯦ ꯀꯌꯥꯝ ꯁꯤꯅ ꯃꯌꯥ ꯕꯣꯔꯣ ꯑꯩ ꯂꯥꯛꯄꯗ ꯑꯠꯆꯥ ꯁꯌꯥ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯂꯥꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯕꯒꯤꯗꯃꯛꯇ ꯀꯌꯥ ꯍꯥꯞꯆꯟꯈ꯭ꯔꯒꯦꯅꯦ ꯊꯤꯍꯧꯗ꯭ꯔꯦ ꯀꯥꯎꯊꯣꯛꯎꯔꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯍꯪꯒꯥꯝ ꯃꯉꯥ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯍꯪꯒꯥꯝ ꯃꯉꯥ ꯑꯗꯨꯒꯤ ꯇꯔꯨꯛ ꯑꯣꯏꯅ ꯍꯥꯞꯆꯜꯂꯒꯦꯍꯦ ꯃꯄꯨꯡ ꯐꯥꯅ ꯍꯥꯞꯆꯜꯂꯒꯦ ꯑꯁꯤ ꯍꯪꯒꯥꯝꯁꯦ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯁꯤ ꯍꯪꯒꯥꯝꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯕ ꯁꯤꯒ ꯆꯥꯝꯃꯒꯦ ꯁꯤꯒ ꯁꯨꯃꯥꯏꯅ ꯆꯥꯝꯃꯒꯅꯦ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯒ ꯍꯥꯞꯆꯤꯟꯗꯣꯏꯅꯦ ꯃꯊꯛꯇ ꯏꯁꯤꯡꯁꯦ ꯖꯣꯔꯣ ꯖꯣꯔꯣ ꯂꯥꯎ ꯍꯥꯞꯆꯤꯟꯗꯣꯏꯅꯦ ꯑꯋꯥꯕꯅꯤ ꯅꯨꯄꯤꯁꯨ ꯂꯩꯇꯕ ꯃꯊꯟꯇ ꯂꯩꯕ ꯅꯣꯛꯄ ꯑꯋꯥꯕꯅꯤꯍꯦ ꯅꯨꯄꯤ ꯂꯩꯇꯦ ꯃꯊꯟꯇ ꯊꯣꯡꯉ ꯆꯥꯔꯦꯅꯦ ꯂꯤꯂꯥꯅꯤ ꯇꯧꯔꯤꯁꯤ ꯂꯤꯂꯥꯅꯤ ꯂꯤꯂꯥ ꯅꯨꯄꯤ ꯂꯩꯇꯕ ꯂꯤꯂꯥ ꯇꯥꯔꯦ ꯍꯥꯞꯂꯣ ꯍꯥꯞꯇꯣꯔꯕꯅꯤ ꯉꯥꯛꯇꯪ ꯉꯥꯏꯈꯣꯅꯦ ꯈꯔ ꯁꯧꯍꯟꯈꯤꯒꯦ ꯍꯪꯒꯥꯝꯁꯦ ꯈꯔ ꯃꯆꯨꯗ ꯀꯩꯅꯣ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯉꯥꯛꯇꯪ ꯂꯩꯔ ꯍꯥꯞꯆꯟꯒꯦ ꯂꯥꯛꯑꯣ
ini no kani he fadana no khai gi he bo fadana ta khai gi ok se si di ok na nei thara gi he bo nei thara gi nga si ok se ai bhola ta tre nga si ok se ok se fadana kal li nga si di ok nei thara gi he ok sing di ka da alei sing hap ni alei sing hap ni alei sing si je lei daga hap ni lei rin lupa kun lupa jangai ni sing lei ni lei daga hap sange hap la hap la sing lei daga hap sing mana to hai ni sing na phare cái nó sai to to se di ka jang ra fadana bor la hon ge ok se fadana cham lu ar je fadana cham ni na kon ni ma kun na mobile ma pa daga ma phun da ga so na ma pa daga ka ya to ni na boro so la ge ok se sini bicara live aja sini nih ice oke ice ga aja le bo ini nasani bana ka dia mapanda le daga sumaina sa thongo do nasani bana video daga lok tera sumaina mama ai sumaina sari he sumaina to isu bro aina sini punsi ai se sini punsi nipa ai punsi nupi ai punsi je karim nipa nupi karim ni te sini mai matang na torok mai matang na torok pa hai se sini ai gi matang da sini ngasi tau dui se ina ngasi a hau ba sa ni hai di thong na sana cha ta ba are sau sanu khana rong yam tali si hangam se cham gi si ko ma isni ne na hangam se phadana chamu hai phadana cham gi na ho mobile da kai tham si na mobile tham ba pham le ti ni do ko ni to yi la 시간을 담아게다 안독번이라 시 해도우게 그냥 잠들게 하는 Hoi jangan lupa tombol su utlak di marang ta hoi ni sini tuh kayaknya tuh semua sih ini came he hanggamnya padahal came padek lau came he ini came nggak jatuh ini nggak tahu nih ok sa jaga kaman gi ke nako ok se kaman dadi ja ro kaman dadi ok se mulla ro hai sa sing khana tala taman si ko sing ni sung thokle ma hi ni sung thokle mai khana tala ga kaman si tadi ya ro si boro saure kaman gi siki ani manga tara ga tala 합쳐로 눈에 넣고 합친 게 옥새가 다 감이 좀 감은 합친 되니 얘네 어디가 있잖아 감이 좀 얘네 또 오르네
ꯄꯣꯔꯣꯝ ꯊꯣꯡꯒꯅꯤ ꯍꯣ ꯅꯤꯅꯦ ꯄꯣꯔꯣꯝ ꯆꯥꯕ꯭ꯔꯣ? ꯄꯣꯔꯣꯝ ꯊꯣꯡꯕ ꯍꯥꯎꯕꯅꯤꯅꯦ. ꯍꯣꯏ ꯆꯥꯏꯅꯦ ꯍꯣꯏ ꯐꯩ ꯐꯩꯅꯤꯅꯦ ꯄꯣꯔꯣꯝ ꯆꯥꯎꯅꯤꯅꯦ ꯄꯣꯔꯣꯝ ꯆꯥꯔꯗꯤ ꯃꯁꯥꯗꯣꯅꯦ ꯈꯔ ꯀꯟꯒꯅꯤꯀꯣ ꯄꯣꯔꯣꯝ ꯆꯥꯕꯁꯨ ꯐꯕꯅꯤ ꯃꯁꯥꯒꯤꯗꯃꯛꯇ ꯈꯔ ꯐꯩ ꯍꯥꯏꯇꯥꯔꯦ ꯄꯣꯔꯣꯝꯁꯦ ꯚꯤꯇꯥꯃꯤꯟ ꯂꯩꯕꯅꯤ. ꯉꯜꯂꯤꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯄꯨꯡ ꯇꯔꯦꯠ ꯇꯥꯗ꯭ꯔꯤ ꯉꯁꯤ ꯇꯧꯔꯤꯁꯤ ꯄꯨꯡ 3 ꯇꯥꯗ꯭ꯔꯤ ꯑꯦꯜꯕꯤꯁꯦ ꯉꯜꯂꯤ. ꯑꯦꯜꯕꯤꯁꯦ ꯉꯁꯤ ꯆꯥꯝꯃꯔꯛ ꯊꯥꯔꯛꯄꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯤ ꯇꯧꯔꯤ ꯂꯤꯂꯥꯁꯦ. ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯅꯥꯝ ꯂꯥꯛꯇꯦꯅꯦ. ꯅꯤꯅꯦ ꯂꯥꯛꯑꯦ ꯑꯇꯩ ꯀꯅꯥꯅꯣ ꯆꯦꯂꯣꯃꯤ ꯂꯥꯛꯑꯝꯕꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯆꯦꯂꯣꯃꯤꯁꯦ ꯂꯥꯛꯇ ꯃꯥꯜꯂꯦ. ꯁꯌꯥꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯕ꯭ꯔꯣ ꯑꯩ ꯂꯥꯏꯛ ꯍꯣꯏ 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 ꯁꯤ ꯍꯪꯒꯥꯝꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯥꯅ ꯆꯥꯏꯕ ꯍꯪꯒꯥꯝ ꯑꯃꯇꯅꯤ ꯇꯧꯔꯤꯁꯤ ꯂꯤꯂꯥꯁꯤ. ꯆꯥꯔꯤꯁꯤꯡꯁꯦ ꯁꯥꯔ ꯑꯃꯠꯇ ꯑꯣꯏꯔꯦꯗꯅꯤꯅ ꯑꯩꯈꯣꯏ ꯆꯥꯔꯤꯁꯤ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯄꯨꯟꯁꯤꯁꯦ. ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯌꯨꯝꯅ ꯐ꯭ꯔꯦꯁ ꯆꯥꯕꯁꯦ ꯐꯪꯗ꯭ꯔꯦ. ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯗꯤ ꯁꯤ ꯑꯣꯏꯗꯤ ꯆꯥ ꯂꯩꯔꯤꯅꯤ ꯁꯤꯅꯤ ꯇꯧꯔꯤꯁꯤ ꯂꯤꯂꯥꯁꯤ. ꯑꯁꯤꯁꯦ ꯀꯗꯥꯏ ꯑꯁꯦꯡꯕ ꯀꯗꯥꯏ ꯍꯪꯒꯥꯝ ꯅꯠꯇꯦꯅꯦ ꯁꯤꯁꯦ ꯁꯤꯁꯦ ꯁꯥꯔꯅ ꯄꯤꯕ ꯍꯪꯒꯥꯝ ꯁꯥꯔꯅ ꯊꯥꯕ ꯍꯪꯒꯥꯝꯅꯤ ꯁꯤꯒꯤꯁꯦ ꯐꯖꯕꯇ ꯋꯥꯔꯤꯇꯅꯤ ꯃꯅꯨꯡꯗꯗꯤ ꯀꯔꯤꯝ ꯚꯤꯇꯥꯃꯤꯟ ꯌꯥꯎꯗꯦ ꯂꯣꯏ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯆꯥꯔꯤꯁꯦ. ꯀꯣꯃꯦꯟ ꯂꯦꯞꯀꯅꯤ ꯇꯧꯔꯤꯁꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯅꯣ on ꯍꯣꯏ ꯆꯥꯏ on ꯅꯤꯅꯦ ꯑꯣꯟ ꯂꯩꯌꯦ ꯃꯥꯃꯤ ꯑꯣꯟ ꯂꯩ ꯍꯪꯒꯥꯝ ꯍꯥꯞꯀꯤ ꯉꯥꯛꯇ ꯂꯩꯔꯒ ꯍꯪꯒꯥꯝꯒꯤ ꯁꯤꯇꯤ 5 ꯇꯔꯨꯛ ꯀꯃꯜꯂꯒ ꯍꯪꯒꯥꯝ ꯍꯥꯞꯇꯅꯤ ꯅꯤꯅꯦ ꯏꯪꯕꯗꯨꯒꯗꯤ ꯇꯣꯝ ꯇꯣꯝꯕꯔꯣꯗꯣ ꯀꯥꯏ ꯃꯥꯡꯈ꯭ꯔꯅꯣ ꯈꯪꯗꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯀꯥꯏ ꯃꯥꯡꯈ꯭ꯔꯅꯣ ꯈꯪꯗꯦ ꯇꯣꯝ ꯇꯣꯝꯗꯣ ꯑꯖꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯍꯧꯗꯣꯔꯦ ꯑꯩꯃ ꯅꯤꯅꯦ ꯀꯔꯤ ꯄꯥꯔꯇꯤꯅꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯅꯤꯅꯦ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯣ ꯀꯔꯤ ꯃꯊꯦꯜꯅꯣꯕ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯉꯁꯥꯏ ꯍꯥꯏꯗꯅꯦ ꯖꯦꯟꯒ ꯀꯩꯅꯣ ꯍꯥꯏꯕꯗꯨꯅꯦ ꯀꯥꯎꯊꯣꯛꯑ ꯉꯥꯒ ꯖꯦꯟꯒꯔ ꯀꯩꯅꯣ ꯍꯥꯏꯕꯅꯤꯅꯦ ꯆꯥꯎ ꯆꯥꯎ ꯅꯤꯅꯦ ꯄꯥꯔꯇꯤ ꯆꯥꯎ ꯑꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯍꯧꯗꯣꯔꯦ ꯍꯥꯏ ꯅꯤꯅꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯑꯩꯗꯤ ꯑꯣꯛ ꯑꯣꯏꯅ ꯇꯧꯔꯦ ꯅꯤꯅꯦ ꯍꯣꯏꯗꯤ ꯀꯩꯅꯣ
ꯀꯦꯛ ꯀꯠꯇꯤꯡ ꯇꯧꯒꯅꯤ 12ꯗ ꯀꯦꯛ ꯀꯠꯇꯤꯡꯗꯤ ꯍꯣꯏꯅꯤꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯍꯥꯏ ꯃꯊꯦꯜꯗꯤ ꯀꯩ ꯆꯥꯗꯣꯏꯅꯣ ꯉꯥ ꯊꯣꯡꯕꯔꯥ ꯁꯥ ꯊꯣꯡꯕꯔꯅ ꯀꯩ ꯊꯣꯡꯕꯅꯣ ꯏꯁꯥ ꯃꯨꯟꯗꯣꯔꯦꯍꯦ ꯍꯪꯒꯥꯝ ꯍꯥꯞꯄ ꯃꯇꯝ ꯌꯧꯔꯦꯍꯦ ꯀꯦꯛ ꯀꯠꯇꯤꯡ ꯇꯧꯗꯣꯏꯅꯤ ꯕꯥꯔꯣ ꯃꯇꯨꯡꯗ ꯍꯣꯏꯅꯤꯅꯦ ꯀꯦꯛ ꯀꯠꯇꯤꯡ ꯇꯧꯗꯣ ꯕꯥꯔꯣ ꯃꯇꯨꯡ 12 ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯅꯥꯌꯦꯛꯁꯤꯅ ꯐꯖꯅ ꯂꯩꯅꯁꯤ ꯑꯗꯨꯅꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯍꯔꯥꯎꯅ ꯃꯌꯥꯝ ꯅꯥꯌꯦꯛꯇꯅ ꯑꯗꯨꯗꯒꯤ ꯃꯥ ꯃꯥꯒꯤ ꯃꯁꯥꯒꯤ ꯀꯔꯤ ꯑꯦꯆꯤꯞꯃꯦꯟ ꯃꯁꯥ ꯃꯁꯥꯒꯤ ꯀꯔꯤ ꯗ꯭ꯔꯤꯝꯁꯇꯣ ꯃꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯅꯁꯤ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯗꯣ ꯉꯥ ꯊꯣꯡꯕ ꯄꯣꯔꯝꯃꯣꯅꯤꯅꯦ ꯄꯥꯔꯇꯤ ꯇꯧꯔꯅꯤꯅ ꯉꯥ ꯊꯣꯡꯕ ꯄꯣꯔꯣꯝ ꯊꯣꯡꯕ ꯊꯥꯔꯁꯤ ꯑꯣꯛ ꯈꯔ ꯖꯦꯟꯗꯣ ꯈꯔ ꯐꯩꯕꯥꯛꯇꯣ ꯈꯔ ꯆꯤꯛꯁꯜꯂꯨꯅꯦ ꯅꯪꯁꯨ ꯁꯥ ꯊꯣꯡꯕꯗꯣ ꯈꯔ ꯆꯤꯛꯁꯜꯂꯨ ꯁꯥ ꯊꯣꯡꯕꯗꯣ ꯈꯔ ꯂꯦꯛ ꯄꯤꯁꯇꯣ ꯄꯥꯏꯔꯒ ꯅꯦ ꯑꯩ ꯉꯁꯤ ꯅꯩꯊꯔꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣ ꯀꯩꯅꯣ ꯍꯪꯒꯥꯝ ꯍꯥꯞꯈꯤꯒꯦ ꯃꯌꯥꯝ ꯍꯣꯏ ꯆꯥ ꯌꯥꯏ ꯆꯥꯎꯅꯤꯅꯦ ꯆꯥꯎ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯆꯥꯎ ꯀꯩꯅꯣꯅꯦ ꯍꯪꯒꯥꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯞꯇꯣꯏꯕ ꯑꯟꯗꯣꯛꯄꯩ ꯇꯥꯔꯅꯤꯅ ꯑꯣꯛꯁꯤ ꯍꯥꯎꯗꯣꯏ ꯃꯥꯟꯗꯦ ꯑꯣꯛꯁꯤ ꯈꯥꯕꯩꯗꯨꯁꯨ ꯀꯥꯏꯗꯩ ꯍꯧꯔꯤꯅꯣ ꯈꯪꯗꯦ ꯄꯥꯏ ꯌꯥꯗꯦ ꯃꯤꯇꯩ ꯕ꯭ꯂꯣꯛ ꯍꯥꯞꯆꯜꯂꯣ ꯍꯥꯏ ꯍꯥꯞꯆꯜꯂꯦꯅꯦ
เฮ้ย 통합들이네요. 한국분이. 통합들이 톰톰톰 통합들이 톰톰톰톰. 니네 버디공 하고 그래. 니네 버디공 하고 해 또. 버디공으로 예, 까노. 이 서울리도 버디공 없잖아. 오브라 강대네 막 쿠지 mấy 쿠지는 오브라 강대. 버디공 하베. Làm đi quá sầu đi rồi. anh 온 탐지고 이네 hoja cái phone cái bài thì nên bay rồi cái đi vô giao rồi giao ini 온 아직 네 그래 bay rồi cái ini sudah ini pada dia 아직 온 탐지고 bantu menunjukkan coba kak
ꯑꯅꯤꯅ ꯑꯃꯨꯛꯇꯪ ꯀꯣꯃꯦꯟ ꯇꯧꯔꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛꯇꯪ ꯍꯥꯏꯔꯧꯖꯒꯦ ꯎꯔꯕ ꯑꯁ ꯃꯩꯃꯨꯟ ꯇꯥꯔꯦꯍꯦ ꯃꯩ ꯅꯩꯌꯦ ꯑꯣ ꯅꯤꯅꯦ ꯇꯥꯕ꯭ꯔꯣ ꯑꯩꯒꯤ ꯃꯊꯛꯁꯤ ꯌꯦꯡꯉꯣ ꯍꯥꯎꯒꯗ꯭ꯔ ꯌꯦꯡꯉꯣ ꯅꯤꯅꯦ ꯑꯣꯟ ꯊꯝꯒꯦ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏ ꯍꯜꯂꯣ ꯀꯥ ꯑꯃ ꯂꯣꯏꯔꯦ ꯕꯗ ꯕꯗ ꯁꯥꯔꯤꯅꯤ ꯀꯩꯅꯣ ꯅꯩꯗꯣꯔꯦ ꯌꯥꯔꯕꯣ ꯉꯧꯔꯦ ꯐꯦꯠꯇꯦ ꯐꯦꯠꯇꯦ ꯂꯥꯎꯔꯦ ꯑꯣꯛꯁꯥꯁꯦ ꯎꯝ ꯑꯗꯨꯗꯤ ꯍꯧꯔꯒꯦꯅ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯆꯥꯕ ꯀꯩꯅꯣ ꯂꯣꯏ ꯌꯥꯄꯦ ꯅꯪ ꯀꯥꯏꯗꯅꯣ ꯂꯥꯡꯉꯤꯗꯨꯕꯨ ꯎꯝ ꯅꯨꯡꯉꯥꯏꯕꯅꯤ ꯎꯝ ꯌꯥꯔꯦ ꯑꯗꯨꯝ ꯃꯨꯊꯠꯂꯒꯦ ꯅꯠꯇ꯭ꯔꯥ ꯈꯪꯉꯔꯣꯏ ꯂꯣꯏꯔꯒ ꯆꯥꯔꯒ ꯇꯨꯝꯗꯣꯏꯔꯅꯤ ꯂꯣꯏꯔꯦ ꯄꯨꯔꯛꯇ꯭ꯔꯤꯌꯦ ꯂꯧꯗꯣꯏꯅꯤ ꯆꯠꯂꯒ ꯑꯄꯤꯛꯄ ꯄꯨ ꯂꯥꯛꯑꯒ ꯑꯃ ꯂꯧꯔꯣꯏꯗ꯭ꯔꯥ ꯑꯩꯁꯤꯕꯨ ꯎꯝ ꯃꯆꯥ ꯃꯆꯥ ꯄꯨꯔꯛꯏꯅꯦ ꯍꯥꯏꯅꯤ ꯎꯝ ꯐꯔꯦ ꯊꯝꯃꯣ ꯍꯣꯏ ꯍꯣꯏ ꯀꯣꯃꯦꯟꯗ ꯀꯗꯥꯏ ꯇꯥꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯞꯆꯜꯂꯣ 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 ꯑꯣꯏ ꯁꯜꯃꯥ ꯅꯪ
kayno comment tawida Sharma happy new year Sharma chak charabo as afawa YouTube ani mobile ani pa la chali chu ro ama sana comment pa ni sige eh ya sige comment pa chu ro ba as sige comment pa chu dira mobile ama ja to sige comment pa ni tu comment ila kanu ai ro ai pi lo he okay na na so ba no ba comment kara mo wala ma si mobile pa ya ta si ki mobile pa rai wadi dong ra ma ja pe ko na ka da mobile da ma mang ni ya Happy New Year Happy New Year Happy New Year Sharma Sharma dari Makelo Oh Sharma Sharma Oh Sharma dari Makelo cari itu mà cái nào lại cái nó miếng xa phồng thì nó ngồi hổ cái này ăn đốt quay anh nó ốc xa phồng thì nó ngồi cái này ăn cám gặp tất là cái phải nó ốc xa phồng thì nó ngồi cái này mobile mà sẽ comment pa ya tere si mobile comment pa rahi ni mà cái comment pa rahi ni cái ôi ma happy new year everyone happy new year baru mà tôi đâu biết rồi thì WhatsApp xài happy new year này lấy cái gì ấy là actually bazaar आज से खुआंग वनी कहीं नहीं माई ấy làm qua cái là của mình nhưng mà thay mà lâu thì bây giờ là cái ấy rồi ấy là của mình thay mà lâu đấy गुवाहाटी सोनू मैम से कदा उरी ने जंगल के ने सोनू मैम से जंगल के ए तब लाओ ए गाड़ी थोड़ी है ना गाड़ी में पाए गए ना फाउ साहब तब लाओ अमक काय दिन चली तो हाँ बाजार तो मी खरा फुनरुगिने जे चलो मी खरा फुनगे ना केना ngasi di ni ya ni खरा फुनदरगा हेंगी करा हेंगी हेंगला अन्न बचाई लाई मयाम हरा हरा ले छैन फुनगे ngasi mi खरा उल्टा पल्टा लोई पारे होय नि उल्टा पल्टा लोई पारे मी नहीं ने उल्टा पल्टा लोई पारे आज चल लगे को भाई ए ना खोए शर्मा डाकवा चल गया ना आता ना कोई वही साने सिने के शर्मा अन्नो वो सही लाख बसे करी खली के तो हाइरो जे अन्नो वो सही लाख बसे करी खली के तो अन्नो वो सही लाख बसे करी पाम जरा के हाइरो जे से फुनन को फुना दुनी मी फुना के से मसिंग मी खरा फुदा लगा हेंग दिगी हैप्पी न्यू ईयर हाइना करे आए अखोई मसेन करे साउनबा यादे को आइना करे आए हेंगदिगी करे फजना देना से के ममांगी लुसल लगे ngasiना औ मी खरा फुदा रसी के ना अनुभव चाहिए के तो लगे शर्मा अनुभव चाहिए लाख में से हराउ तो रही है अनुभव चाहिए लाख में से नंग ना कराए निंग बा सा तो खरा फंजा गया है ना खरा इशोर पन हेंग चलगा हेंग न तने ओ हेंग नि ने हेंग इशोर चलगा आई अनुभव चाहिए लाख में से आई कराए मंगलोइबा आई अनुभव करे आई खंबा वखल तो इना फंजा गया आई ना लाइ दुग कोनाम तो चलो
ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯣ ꯂꯩꯔꯒꯦ ꯁꯤ ꯑꯣꯏꯅ ꯀꯥꯔꯁꯤ ꯑꯩꯒ ꯔꯣꯃꯤ ꯍꯥꯏ ꯀꯧꯔꯦ ꯆꯦ ꯈꯔꯝꯅ ꯔꯣꯃꯤ ꯍꯥꯏ ꯀꯧꯔꯦ ꯁꯜꯃꯥ ꯂꯥꯕ ꯂꯥꯕ ꯆꯦ ꯀꯌꯥꯝ ꯅꯪꯒꯤ ꯂꯥꯞꯀ ꯄꯤꯔꯛꯏꯁꯦ ꯎꯗ꯭ꯔꯥ ꯊꯃꯣꯏ ꯃꯅꯨꯡꯗ ꯆꯈꯥꯏꯅ ꯄꯤꯔꯛꯏꯅꯤ ꯀꯩꯅꯣ ꯂꯥꯞ ꯂꯥꯞ ꯍꯥꯏꯅ ꯉꯥꯏꯈꯣ ꯑꯩꯁꯦ ꯀꯣꯃꯦꯟ ꯄꯥꯕ ꯌꯥꯗ꯭ꯔꯤꯁꯦ ꯃꯔꯝꯁꯦ ꯑꯩ ꯌꯦꯡꯒꯦ ꯉꯥꯏꯈꯣ ꯅꯍꯥꯟ ꯄꯥꯕ ꯌꯥꯕꯅꯤ ꯁꯤꯁꯦ ꯑꯦꯍꯦ ꯀꯣꯃꯦꯟ ꯄꯥꯕ ꯌꯥꯔꯦꯍꯦ ꯄꯥꯕ ꯌꯥꯔꯦ ꯑꯁꯤꯅ ꯃꯨꯊꯠꯂꯒꯦ ꯀꯔꯝ ꯆꯦ ꯍꯥꯏ ꯑꯥꯔꯁꯦ ꯀꯥꯏꯗꯅꯣ ꯍꯥ ꯅꯤꯅꯦ ꯀꯗꯥꯏ ꯑꯣꯛ ꯁꯥ ꯊꯣꯡ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯕꯖꯥꯔ ꯂꯥꯛꯏꯅꯦ ꯑꯣꯛ ꯁꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯕꯖꯥꯔ ꯆꯠꯂꯤꯁꯦ ꯑꯣ ꯁꯜꯃꯥ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯣꯅꯣ ꯀꯩ ꯏꯟꯖꯥꯡꯅꯣ ꯅꯪꯕꯨ ꯍꯦ ꯕꯣꯕꯤꯗꯣ ꯀꯧꯔꯛꯎꯅꯦ ꯈꯔ ꯆꯦ ꯔꯣꯃꯤ ꯀꯩ ꯏꯟꯖꯥꯡ ꯆꯦ ꯔꯣꯃꯤꯅ ꯉꯁꯥꯏ ꯑꯩ ꯑꯣꯛ ꯊꯣꯡꯕꯗ ꯎꯊꯣꯔꯛꯀꯦ ꯆꯦ ꯔꯣꯃꯤ ꯉꯥꯏꯈꯣ ꯑꯩꯅ ꯑꯣꯛ ꯊꯣꯡꯕꯗꯣ ꯎꯊꯣꯔꯛꯀꯦ ꯉꯥꯏꯈꯣ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯗ ꯁꯜꯃꯥ ꯅꯪꯉꯣꯟꯗ ꯁꯣꯅꯣ ꯍꯥꯏꯔꯦ ꯑꯥꯔꯖꯦꯅ ꯁꯣꯅꯣꯅꯤꯗꯣ ओ तोरा माई मंगल को हिम्मत वाले जाएगा शहर को ना 120 पानी ना है कुछ तो का इतना मैं हो हां ya kan juga baru kata dia ada na mau tu dia 110 and HDFC Bank Smart Card Rabbi. Thank you. Biasa nói. La la la. Oh, Jeremy mogok fatta bani aje doai. Ai mogok jaan bani. Sono nang mogok fatta gai na. Si ke ro. Ai mogok fatta gai na. Oh, Jeremy gai jang no. Ai ma, ai ki chani pa lai ji ga. Anh sẽ bái vào đây kìa. Mấy nào khuê? Nào có cái bái vào đây kìa. Cây gì mà tới đây mình đây bây giờ. À. Có cái bái vào đây kìa. Cây gì mà tới đây nọ? Ngatang layu kayo Salma. Ngatang wali sana siya kayo. Hagi khara to na siya kayo. Ha. Rakpa ka chalage. Dama phau sari nang siya. Mono oi ra pani dama phau sari rồi ha. Salma. Lon su di ne arje bro se ai ha. Lon su di. Ai si yeng we. Oh, Salma loan su da pani arje do mi usita bai gi sang do ai hoi mi usita bani noi da usita phadana bap ta lai hue noi da usita bap ta lai hue chani sa sing noi bap ta lai hu ai di kare bap ta do mi ni kai no Salma no like that no chale sabi Happy New Year
เจ๊เลยจะไปใกล้ไหนชูบล่ะมาทักที่มาฆ่าตาที่กระดูกนี่ข้างล่ะมาเจ๊กันเจ๊มาเจ๊กันไหนเจ๊ด้วยนี่นะกระทำอะไรยี่อีป้าปะข้างแอดวานซ์แฮปปี้นิวเยียร์เฮ้ยนี่นะกระเจ๊เลยชาบีแฮปปี้นิวเยียร์ไอ้ดีบ้ายามตาย already จำตาเรามันนี่นะโซโน่นั่งนะบ้าตารีดอtu ingat masa saya bab tak yo bra tu mau masa lebih jo bra tu bab tak ini pun शर्मा सिस्टर बोलो शर्मा सिस्टर शर्मा सिस्टर बोलो शर्मा सिस्टर बोलो शर्मा सिस्टर हाँ शर्मा सिस्टर हाँ उर्बा क्या कहता है इसे शर्मा सिस्टर तुम्हारा नाम क्या है हाँ शर्मा सिस्टर हाय बोलो शर्मा को हाय बोलो शर्मा हाय बोलो शर्मा हाय बोलो हाँ शर्मा हाय हाँ उन्हें बाप ताज़ी हो रही गांग से ना सोनो नंग बाप ताज़े शर्मा हाय यू उधरा हाय शर्मा हाय जो गांग से ना उधरा शर्मा नो करे शर्मा नो करे शर्मा नो करे ऐसा वो मीने नो को से कारण खलता है बनी को ऐसा वो मीने नो को से कारण खलता है बनी में चेक्शन लो है ओई माँ दुख दुख चाहिए मैं यार कई दुख दे बा वो भाई नंग ना सुनो सुई देंगा ना इन्हें शर्मा आए वो देंगा ना शर्मा आई तो वो रहा ज्ञान ताऊ इंगांग तो नहीं शर्मा बोलो तो शर्मा आई तो बरा ज्ञान ताजो ये माँ शर्मा हाय बोलो शर्मा सिस्टर हाय बोलो इधर हाय आई दो शर्मा हाय हाय दो इधर लंबी तो फब मैं खुद ही शर्मा हाय बोलो हाय दिख रहा है ना जो हाय शर्मा हाय रखनी है माँ निने नो करे 니네 너 그래 니네 no punji no gue punji ni kan yang sidu ni kan no sama no kere same to you lesa mai yupa bakang kai da koi di no na santa koi di ni je igi gwadi da koi di che do mi no kere sama na la sama tu pergi lah itu, nang ini tu pergi dah bodoh ni nang jom tindu ni ni sega, singa tindu ni nak. Tu pergi lah sega berapa? Tu pergi dah jom tindu ni nang kalau yang ngatang lekor nak apa? Ai gila lebih dah ngatang lekor, nang tu pergi tindu ni. Hare Krishna, Hare Krishna. Aje, cak dan kedai, jadi no, ni ni, pun kita tu tadi, wah ni, wah pun tadi dah kau tu ni, si ngam malai tu, Sharma sister hai bolo, Sharma sister hai bolo, bolo, Sharma sister hai bolo, hai, ingat kiri, Sharma kau dengan kiri. Tuki sinna oima 시작하다 그냥 해 누나 누가 루파 따라 봐라니 소노 낭유래 캉데 루파 따라 봐라니 비사팅 오 캉데라 낭수 루파 따라기 좀 더. नाइस समान आज नंग सीधा रे कई नुने शर्मा सिस्टर बोलो है वो कई नो सीख गया है लंबी चपा खुद ही मिले शर्मा सिस्टर बोलो है वो तो क्या शर्मा सिस्टर हाई बोलो है यूं आज नंग सीधा रे चलो मिनो करे हमारे YouTube में शर्मा सिस्टर पूरा फेमस है बोलेगा हाय बोलो हाय तो हाय है ना लंबी जला पे इंगांग खुद ही हाय बोलो तो मी लाई ना खो हाय हाय ना खो शर्मा हाय तो उनकी ना खो आज ना ऐ बदनाम तौरी इंगांग फा ना
ꯄꯅꯥꯝꯁꯦ ꯅꯪ ꯐꯦꯃꯁ ꯑꯣꯏꯗꯣꯏꯅꯤꯅꯦ ꯅꯪꯗꯣ ꯄꯪꯉꯦ ꯉꯥꯡ ꯅꯪꯁꯤꯕꯨ ꯅꯨꯄꯤꯅ ꯄꯪꯉꯦ ꯍꯥꯏꯕꯁꯤ ꯁꯤꯒꯅꯤ ꯅꯨꯄꯤꯅ ꯄꯪꯉꯦ ꯍꯥꯏꯕꯁꯤ अना शर्मा सिस्टर का चैनल है शर्मा ब्लॉग हाई बोलो उसको ब्लॉग के सर्च करो उसके बाद शर्मा सिस्टर को हाई बोलो हाई बोलो तौरक्तोनी माना हाई हाई अना एडवाइस तौदी नंगीसे नंग खंगदरा शर्मा सिस्टर हाई बोलो शर्मा जेन जागेरो तो जेन ले siga ingang su lagi nan ingang hand du kyo ingang lagi na ko ingang dengan genon dan ako ingang ya har ma sister hai bolo ai to ran geno yam tapi he nang chali do la je chale hai masa noi de ban ni geno tap tap ai ingang le ai se pham ko đây giờ mấy đứa phòng kia nào phòng mày em tôi ngang này chú ngang không lấy à बैठो हाँ बोलो हाय बोलो शर्मा सिस्टर हाय बोलो तुम्हारा नाम क्या है शर्मा को हाय बोलो शर्मा हाय बोलो बोलो ना तुमको देख रहा है शर्मा हाय बोलो तुम बोलो हाय शर्मा हाँ हाय शर्मा कैसे है बोलो हाँ खाना पीना हो गया हाँ खाना शर्मा खाना पीना हो गया हाँ हो गया बोलो हो गया क्या खाना खाया है हमने हाँ क्या खाना खाया है हाँ मीट खाया है शर्मा ओ देखो शर्मा मीट खाया है तुम क्या खाया है शर्मा बोलो तो मैं लाया मैं ती के ये देखो लाइव चला है हाय बोलो हाय शर्मा बोलो हाय शर्मा हाय रोमी बोलो हाय रोमी हाँ गुड ऐसा बोलो हाय रोमी हाय शर्मा बोलो Masak nungsine ngang se tuh musiban itu jali deh tuh शर्मा क्या खाना खाया बोलो पूछो तो शर्मा क्या खाना खाया बोलो शर्मा को बोलो शर्मा क्या सब्जी खाया है बोलो शर्मा क्या सब्जी खाया है हाँ शर्मा क्या खाना सब्जी खाया है बोलो यही तो को छोटा भीम आया है छोटा भीम क्या सब्जी खाया है शर्मा बोलो क्या सब्जी खाया है शर्मा क्या सब्जी खाया है बोलो हाय रोमी बोलो ना एक बार हाय रोमी बोलो इधर आओ हाय रोमी बोलो हाय रोमी यस रोमी जी क्या खाना खाए बोलो पूछो रोमी जी क्या खाना खाया हाँ गुड ऐसा बोलो रोमी जी क्या सब्जी खाया है आउरबा नंग खंगदे बाय बाय नुमिसिदा आजे मैदो तिगली को आयो तो चेन निने मैदो मै टेक्सी कानो मया ngатang phamaga mai taxi mai tikpa nungai ni ne lao mai taxi donchak lo bo nungai ni siga हैप्पी न्यू ईयर हेलो इधर आओ का जगह मैं मांग लो जगह रहने हैप्पी न्यू ईयर है नहीं ना को लो जगह रहे हैप्पी न्यू ईयर बोलो हैप्पी न्यू ईयर आंटी बोलो हैप्पी न्यू ईयर आंटी हाँ गुड खरा दी गाँव माली शर्मा जैसे हाय रोमी दो याम पक्चई ने अमुक हाय लुआ हाँ ये ना आज ये मोबाइल दा खुद थम लू रहा है ये क्या बा आज ये मोबाइल दा खुद थम लू रहा है यार ओह मगी लो जिन वानी ने इंग तो इन्हीं ना तरा इंग तो इन्हीं ना इंग तो बने सी से Nino mobile daw na may tiyo siga mobile daw na kuta mo nung ay ni mobile nung kuta mo siga Pero mina la no करे
RJ ꯑꯩ ꯃꯣꯕꯥꯏꯜꯗ ꯈꯨꯠ ꯊꯝꯂꯨꯔꯦ ꯑꯣ ꯑꯠꯆꯥ ꯃꯩ ꯇꯤꯛꯂꯝꯃꯤꯅꯦ ꯍꯥꯏꯅ ꯑꯁ ꯆꯨꯝꯃꯤꯅꯦ ꯑꯗꯨꯅꯤ ꯑꯩꯗꯣ ꯍꯣ ভক্তি বাঁধি ঘূৰাই নাচিব বিহু বজাই যোৱালে পালে অ মইনাও বাজি বজাই চলে চালে ꯃꯌꯥꯝ ꯅꯣꯛꯈ꯭ꯔꯦ ꯑꯩ ꯃꯩ ꯇꯤꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯕ ꯂꯧꯔꯨꯒꯦ ꯑꯥꯗꯩ ꯂꯣꯏ ꯂꯧꯔꯒꯦꯗ ꯑꯗꯨꯔꯥ ꯑꯗꯨ ꯑꯣꯏ ꯃꯥꯜꯂꯦ ꯂꯥꯏꯁ꯭ꯔꯝ RJꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯉꯥꯎꯔꯤ ꯅꯠꯇꯦ ꯉꯥꯎꯁꯟꯅꯔꯤꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯅꯦ ꯃꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯏꯀꯥꯏꯅꯦ ꯃꯤꯅ ꯀꯔꯤ ꯈꯟꯒꯅꯤꯅꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯅꯦ ꯃꯣꯕꯥꯏꯜꯗ ꯈꯨꯠ ꯊꯝꯃꯜꯂꯁꯨ ꯁꯥꯔꯦꯅꯦ ꯍꯣꯏꯅꯦ ꯆꯦ ꯂꯩꯁꯥꯕꯤ ꯀꯥꯏ ꯂꯩꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯤꯔꯥ ꯔꯨꯝꯗ ꯂꯩꯔꯤꯔꯣ ꯇꯣ ꯏꯉꯥꯡꯁꯤꯡꯁꯦ ꯁꯤꯒ ꯕꯥꯏ ꯕꯥꯏ ꯇꯧꯔꯤ No, 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 Noxy, Noxy, Noxy. Oh, বসুদা কি হয়েছে? বড়িয়া চলে আছে না? রবা মিয়া এই চলে Yun nungay ay. Ingang sing nungay. Yumda. Mata mamoy da ako ito rami. Yumda nungay di ay. Good night maya may. Gawin ako eh. Singita ni ha. Baru golfe kami. Hawai. थोड़ा डांस कर ले दिले ले 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 ला ला ले ला ला ले ला 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 ले आयो oi nakhe sarma nang chalage dai nakhne wai nuai di nakhne wai nuai di ngatang nakhne kai yai ba sarma ngai khone sarma ngai khone sarma yaung de wari se nuai ro ne khone full enjoy ni ngang sing se full enjoy ni Lexam nungai di boy duga gi mani full enjoy ni ai de chekaram dum nungai di ai duga gi gold flag lai gare hoi gold flag na te signature chak thong lo boy chak thong lo boy kana du no ngi je kan che lai chabi da ngi sira ke hong de no ko le 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 la 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 Ima. Aigi LP je pung baru boleh deh sih kan, Happy New Year sih kayak itu loh sih kan namanya. Ya, apa namanya? Pung kita ada juga pung di pantai ini nih, ngalam ini ya. Sama KMC yang ya. Kenapa itu pung hang itu? 제로 미더 옥사 넣는 게 옥사
옥사 잉시 옥사 잉시 아이냐 통바 옥사 잉시 저는 미도 그냥 오늘 우드래 옥사 옥고 우드 알루만 알루만 에이 뭐 돌아가나 거 Yung ko ay arde ng katay. Yaw na tatoy no. Ha. Eh, kanina yung mo rin eh. 옥사부터 그나 거 니네 옥사쟁 기나 거. 옥사 잉시 옥사 옥사 아이나 옥사 통과 잉시 뭐야. 받으나 까락까락 너 또래. 이 가방도 뭐 까이 망한 거래 너. 방금. 아스 옥사 하우들이 에이 하우들이 한가함 가스 나이터러스 뭐야 나이터러스 옥사 한가함 가 까라보나 tinta ima Mayam oksaying siko oksayan ge angam ga tu 옥사 로미 GLB 야우다바 야라보 그래 로미 GLB 야다바도 야라보 AD 하와이 차레 야데네 렉스트라마이 로미 기디에 영원 거에 야도 영 아제는 까다이 야우나 따리 nói tu lại trên cái này lại tu 옥사 사게 mày 옥사 사시 ai 차게 mày am cha su ai 오이나 사라게 옥사 ai 오이나 네타라게 옥사 Rumi o aje charo ai ure na sai nai acha ni ni nga sai ure bani moi do holi ni no kare ai che rumi na che dai sam ga u da ba to holi ni hangang ga thong ni 통 되게 미국이니 오 ấy ngà hấp tung ghê nếu năng cái party cha được hay là ngà tung ghê tôi cái này em mà ăn được cái này charo hơi cái chế lên xem bên cha là cái anh là bạn mình còn ní nữa cái này chiếu nó cha số cái này ngoài từ bắt đầu nó chế anh là bạn mà cha thì ní chiếu nó cái này cha từ chiếu nó cái ngoài từ bắt đầu nó có anh chúng cái này nó bạn mà cha bên này sekarang tumba ya kadro hojik puai hoi ngan li ne ni kre chele chabi pungten ma khai ja tari da mayam test tau ge ko mayam ni cha ta bani na ai oina test tau ge haure nge hawe 사로 아니야 허니 제 짜라가 anh hấp hip kia tôi bên
ꯀꯥꯏꯗꯩꯅꯦ ꯄꯨꯟꯅ ꯑꯃꯨꯛꯇ ꯄꯨꯡ 10 ꯍꯤꯞꯄꯨꯏ ꯅꯪꯅ ꯄꯨꯡ 10 ꯑꯦꯂꯚꯦꯟ ꯊꯥꯔꯒ ꯅꯪ ꯍꯧꯖꯤꯛ ꯍꯤꯞꯄꯒ ꯍꯧꯗꯕ ꯃꯥꯜꯂꯤ ꯆꯦ ꯂꯩꯁꯥꯕꯤ ꯆꯦ ꯂꯩꯁꯥꯕꯤꯅ ꯆꯥꯗꯕꯅꯤꯅ ꯃꯍꯥꯎꯗꯣ ꯈꯪꯉꯣꯏꯕ ꯑꯩꯈꯣꯏꯅ ꯆꯥꯕꯅꯤꯅ ꯃꯍꯥꯎꯗꯣ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯆꯦ ꯂꯩꯁꯥꯕꯤꯅ ꯆꯤꯀꯟ ꯆꯥꯕ ꯍꯥꯎꯕꯗꯣ ꯑꯩꯈꯣꯏꯅ ꯑꯣꯛ ꯆꯥꯔꯒ ꯍꯥꯎꯕꯗꯣ ꯑꯗꯨꯅꯤ ꯃꯍꯥꯎꯁꯦ ꯅꯠꯇ꯭ꯔ ꯆꯦ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯑꯣꯟ ꯊꯝꯒꯦꯀꯣ ꯍꯣꯏ ꯅꯦꯅꯦ ꯍꯤꯞꯄꯣ ꯍꯤꯞꯄꯣ ꯆꯦ ꯀꯔꯝ ꯆꯦꯔꯣꯃꯤꯒꯤ ꯑꯦꯜꯕꯤ ꯀꯔꯥꯏ ꯊꯥꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯆꯦꯔꯣꯃꯤꯒꯤ ꯑꯦꯜꯕꯤ ꯄꯨꯡ 11ꯗ ꯑꯦꯜꯕꯤꯁꯦ ꯆꯦꯔꯣꯃꯤꯒꯤ ꯑꯦꯜꯕꯤ ꯄꯨꯡ 11 ꯊꯥꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯅꯥꯃꯨꯛ ꯄꯨꯡ 11 12ꯒꯤꯗ ꯑꯦꯜꯕꯤ ꯀꯅꯥꯃꯨꯛ ꯊꯥꯗ꯭ꯔꯦ ꯑꯩꯅ ꯉꯁꯥꯏ ꯄꯨꯡ 12 ꯃꯈꯥꯏꯗꯔ ꯑꯦꯛꯇ ꯉꯁꯥꯏ ꯑꯦꯜꯕꯤ ꯊꯥꯈꯤꯕꯅꯤꯀꯣ ꯀꯅꯥꯃꯨꯛ ꯊꯥꯗꯦ ꯑꯗꯨꯗꯃꯛꯇ ꯑꯩꯅ ꯊꯥꯖꯜꯂꯦꯕ ꯉꯁꯥꯏ ꯊꯥꯔꯒ ꯂꯣꯏꯁꯤꯜꯂꯒ ꯄꯨꯡ 3ꯒꯤꯗꯨꯒꯔ ꯄꯨꯡ 3 ꯃꯈꯥꯏꯒꯤꯗꯨꯒꯔ ꯁꯣꯔꯤ ꯄꯨꯡ 3 ꯃꯈꯥꯏ ꯅꯠꯇꯦ ꯄꯨꯡ 1 ꯃꯈꯥꯏꯒꯤꯗꯨꯒ ꯑꯦꯜꯕꯤ ꯊꯥꯔꯒ ꯕꯖꯥꯔꯁꯨ ꯀꯣꯏꯔꯨꯔꯦ ꯃꯌꯥꯝꯗꯨꯁꯨ ꯑꯣꯛ ꯁꯥ ꯂꯧꯔꯨꯔꯦ ꯑꯗꯨꯒꯒꯤ ꯀꯔꯤ ꯂꯥꯛꯑꯒ ꯑꯦꯜꯕꯤ ꯊꯤꯡꯖꯤꯜꯂ ꯀꯨꯝ ꯑꯦꯜꯕꯤ ꯊꯥꯔꯛꯏꯁꯤꯅꯤ ꯉꯁꯥꯏ ꯆꯦꯔꯣꯃꯤꯁꯨ ꯂꯥꯛꯏꯅꯦ ꯑꯩ ꯌꯦꯟꯕꯤꯗ ꯑꯩꯗꯤ ꯆꯤꯀꯦꯟ ꯆꯥꯗꯦꯗ ꯑꯣ ꯆꯦ ꯂꯩꯁꯝ ꯆꯥꯗ꯭ꯔꯣ ꯑꯣ ꯆꯦ ꯂꯩꯁꯝ ꯀꯩ ꯆꯥꯒꯦ ꯆꯤꯀꯦꯟ ꯆꯥꯗꯦ ꯀꯔꯤ ꯑꯣꯛ ꯆꯥꯗꯦ ꯑꯣꯟꯂꯤ ꯐꯣꯔ ꯀꯔꯤ ꯀꯩꯅꯣꯔ ꯌꯦꯔꯨꯝ ꯆꯥꯕ꯭ꯔꯥ ꯌꯦꯔꯨꯝꯒ ꯉꯥ ꯑꯗꯨꯅꯤꯅꯦ ꯆꯥꯏꯁꯦ ꯅꯥꯏꯁ ꯅꯥꯏꯁ ꯑꯩ 8:30ꯗ ꯑꯦꯜꯕꯤ ꯊꯥꯒꯅꯤꯌꯦ ꯏꯃꯥ ꯍꯣꯏ ꯆꯦ ꯀꯩꯅꯣꯝ ꯊꯥꯔꯣ ꯅꯥꯏꯁ ꯅꯥꯏꯁ ꯕꯥꯏ ꯕꯥꯏ ꯆꯠꯈ꯭ꯔꯦ ꯃꯊꯟꯇ ꯕꯥꯏ ꯕꯥꯏ ꯑꯣꯏꯅ ꯇꯧꯔꯦꯗ ꯀꯅꯥꯃꯨꯛ ꯂꯩꯇꯦ ꯔꯨꯝꯁꯦ ꯀꯅꯥꯃꯨꯛ ꯂꯩꯇꯦ ꯕꯥꯏ ꯕꯥꯏ ꯇꯧꯗꯣꯏꯁꯦ ꯏꯇꯨꯁꯨ ꯂꯩꯇꯦ ꯏꯆꯥꯁꯨ ꯂꯩꯇꯦ ꯀꯅꯥꯃꯨꯛ ꯂꯩꯇꯦ ꯃꯊꯟꯇ ꯑꯣꯏꯅ ꯇꯧꯔꯦ ꯐꯦꯃꯤꯂꯤ ꯂꯣꯏ ꯌꯨꯝ ꯆꯠꯈ꯭ꯔꯦ ꯐꯦꯃꯤꯂꯤ ꯌꯨꯝ ꯆꯠꯈ꯭ꯔꯦ ꯃꯊꯟꯇ ꯂꯩꯁꯤꯅꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯐꯦꯃꯤꯂꯤ ꯀꯅꯥꯃꯨꯛ ꯂꯩꯇꯦ ꯑꯣꯟ ꯊꯝꯒꯦ ꯑꯔꯖꯦ ꯍꯣꯏ ꯅꯤꯅꯦ ꯊꯝꯃꯣ ꯊꯝꯃꯣ ꯅꯪꯒꯤ ꯑꯦꯜꯕꯤꯗꯗꯤ ꯂꯥꯛꯄ ꯇꯥꯏꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄ ꯇꯥꯏ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄ ꯇꯥꯏ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯆꯦꯔꯣꯃꯤ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯑꯦꯜꯕꯤꯗꯤ ꯂꯥꯛꯄ ꯇꯥꯏꯅ ꯆꯦꯔꯣꯃꯤꯅ ꯅꯣꯛꯈ꯭ꯔꯦ ꯆꯦꯔꯣꯃꯤꯅ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄ ꯇꯥꯏ ꯍꯥꯏꯁꯦ ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯣ ꯇꯧꯔꯣ ꯃꯊꯟꯇꯅ ꯃꯊꯟꯇ ꯇꯧꯅꯤ ꯆꯦꯔꯣꯃꯤ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ ꯅꯪ ꯌꯥꯝ ꯁꯤꯡꯕꯣ ꯅꯪꯕꯣ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯔꯛꯀꯅꯨ ꯆꯦ ꯀꯔꯝ ꯑꯩ ꯍꯟꯗꯛ ꯀꯅꯥꯝꯇ ꯑꯦꯜꯕꯤ ꯆꯠꯇꯔꯦ ꯁꯦꯟꯇꯔꯗ ꯂꯥꯛꯂꯒ ꯁꯄꯣꯔꯠ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯆꯦ ꯂꯥꯏꯁ꯭ꯔꯝꯗꯣ ꯀꯔꯥꯏ ꯆꯦ ꯂꯥꯏꯁ꯭ꯔꯝꯒꯤ ꯑꯦꯜꯕꯤ ꯄꯨꯡ ꯑꯅꯤ ꯊꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯣꯏ ꯊꯥꯗꯦ ꯑꯩꯅ ꯆꯦ ꯂꯥꯏꯁ꯭ꯔꯝꯗ ꯀꯩꯗꯧꯔꯨꯅꯣ ꯍꯥꯏꯅ ꯊꯥꯗꯕ ꯀꯩꯗꯧꯔꯨꯅꯣ ꯍꯥꯏꯅ ꯎꯗꯦꯕ ꯉꯁꯤꯗ ꯋꯥꯔꯤꯁꯦ ꯁꯦꯡꯗꯣꯔꯛꯑꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯋꯥꯔꯤ ꯁꯦꯡꯗꯣꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦꯍꯦ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯅꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯄꯁꯦ ꯑꯩꯁꯨ ꯈꯔ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯆꯠꯄ ꯉꯝꯗꯦ ꯑꯗꯨꯒ ꯊꯕꯛꯀꯤ ꯈꯔ ꯆꯤꯟꯕꯅ ꯆꯠꯄ ꯉꯝꯗꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨꯈꯔ ꯑꯩ ꯄꯨꯡ 12 ꯃꯇꯨꯡꯗ ꯑꯦꯜꯕꯤ ꯊꯥꯏ ꯄꯨꯡ 11:30ꯗ ꯑꯦꯜꯕꯤ ꯊꯥꯏ ꯆꯦꯔꯣꯃꯤ ꯂꯥꯛꯑꯦ ꯑꯩꯅ ꯊꯕꯛ ꯇꯧꯕꯗꯣ ꯆꯦꯔꯣꯃꯤꯅ ꯎꯔꯝꯒꯅꯤ ꯑꯩꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯧꯕꯗꯣ ꯆꯦꯔꯣꯃꯤꯁꯨ ꯎꯔꯝꯃꯤ ꯆꯦꯔꯣꯃꯤꯁꯨ ꯂꯥꯛꯑꯦ ꯑꯩ ꯑꯦꯜꯕꯤꯗ ꯑꯗꯨ ꯅꯍꯥꯟ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯧꯏ ꯑꯗꯨꯅꯤ ꯃꯤꯒꯤ ꯀꯔꯤ ꯊꯕꯛ ꯆꯤꯟꯕ ꯃꯤꯒꯤ ꯀꯩꯅꯣ ꯆꯤꯟꯕꯁꯤꯗꯤ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦ ꯁꯥꯎꯕꯁꯨ ꯌꯥꯗꯦ ꯐ꯭ꯔꯤ ꯑꯣꯏꯗꯤ ꯂꯥꯛꯀꯅꯤ ꯐ꯭ꯔꯤ ꯑꯣꯏꯗꯗꯤ ꯂꯥꯛꯄ ꯉꯝꯃꯣꯏꯀꯣ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯆꯪꯕꯁꯦ ꯑꯩ ꯍꯥꯏꯔꯔꯣꯏꯗ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯈꯪꯕꯅꯤꯗ ꯆꯦ ꯂꯥꯏꯁ꯭ꯔꯝꯗꯤ ꯁꯨꯝ ꯈꯪꯕꯅꯤ ꯑꯇꯣꯞꯄꯗꯤ ꯀꯅꯥꯃꯨꯛ ꯈꯪꯁꯨ ꯈꯪꯉꯣꯏ ꯁꯤ ꯃꯔꯛꯇꯗꯤ ꯆꯦ ꯂꯥꯏꯁ꯭ꯔꯝꯅ ꯈꯪꯉꯤꯀꯣ ꯑꯩꯁꯦ ꯀꯃꯥꯏꯅ ꯃꯤꯅꯣ ꯍꯥꯏꯅ ꯆꯦ ꯂꯥꯏꯁ꯭ꯔꯝꯅꯁꯨ ꯈꯪꯉꯝꯒꯅꯤ ꯑꯗꯨꯅꯤ ꯑꯩ ꯃꯇꯝꯅ ꯐꯪꯗꯅ ꯍꯟꯗꯛ ꯃꯔꯛꯇꯗꯤ ꯀꯅꯥꯃꯨꯛꯀꯤ ꯑꯦꯜꯕꯤꯗ ꯆꯪꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗꯁꯨ ꯀꯅꯥꯃꯨꯛ ꯂꯥꯛꯇꯁꯨ ꯑꯩ ꯋꯥꯔꯧꯗꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯤꯗ ꯁꯞꯄꯣꯔꯠ ꯇꯧꯗꯕꯅꯤꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯑꯗꯨ ꯋꯥꯔꯤꯅꯤ ꯑꯗꯨ
ꯃꯕꯨꯛ ꯁꯦꯡꯕ ꯃꯤꯅꯗꯤ ꯑꯩꯒꯤ ꯑꯥꯔꯖꯦ ꯑꯦꯜꯕꯤ ꯊꯥꯔꯛꯑꯦ ꯃꯥꯒꯤ ꯑꯦꯜꯕꯤ ꯉꯥꯛꯇꯪ ꯆꯪꯕꯤꯒꯦ ꯍꯥꯏꯅ ꯃꯕꯨꯛ ꯁꯦꯡꯕ ꯃꯤꯅ ꯁꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅꯦ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯑꯩꯒꯗꯤ ꯀꯔꯥꯏ ꯑꯩꯒꯤ ꯀꯔꯥꯏ ꯑꯩꯅ ꯃꯥꯒꯤ ꯑꯦꯜꯕꯤ ꯆꯪꯉꯤ ꯅꯪꯅ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯑꯗꯨ ꯋꯥꯈꯜꯗꯗꯤ ꯀꯔꯥꯏ ꯇꯧꯗꯦꯕ ꯑꯩꯗꯤ ꯁꯨꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯅꯤꯡꯕ ꯃꯤ ꯀꯔꯥꯏ ꯅꯨꯡꯁꯤꯅꯕꯗ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯃꯤ ꯂꯥꯛꯄꯗꯨꯗꯤ ꯁꯨꯝ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯥꯏ ꯁꯤꯗ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯥꯏ ꯅꯨꯡꯁꯤꯕ ꯑꯃꯅꯤꯀꯣ ꯑꯁꯤ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦ ꯃꯇꯝ ꯑꯃꯗꯗꯤ ꯅꯨꯡꯁꯤꯕꯗꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯃꯇꯝ ꯑꯃꯗꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯌꯥꯝ ꯄꯤꯔꯝꯃꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯈꯔ ꯆꯦꯅꯦꯜ ꯍꯧꯕꯗꯒꯤ ꯀꯔꯥꯏ ꯃꯣꯅꯣ ꯑꯣꯏꯕꯗꯨ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯕ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯉꯁꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯀꯥꯎꯅ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯀꯥꯎꯔꯒꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯕꯨ ꯂꯥꯛꯇꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯥꯎꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯐꯥꯎ ꯁꯥꯎꯗꯦꯕ ꯑꯗꯨ ꯃꯥꯒꯤ ꯀꯔꯥꯏ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯋꯥꯈꯜꯅꯤ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨ ꯑꯩ ꯀꯔꯤꯝ ꯈꯟꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯔꯤꯝꯁꯨ ꯋꯥꯔꯧꯗꯦꯕ ꯑꯗꯨꯒ ꯑꯩꯅ ꯆꯠꯇ꯭ꯔꯁꯨ ꯃꯣꯏꯁꯨ ꯋꯥꯔꯧꯔꯣꯏꯕ ꯃꯔꯝꯗꯤ ꯀꯔꯤꯗꯃꯛꯇ ꯋꯥꯔꯧꯗꯣꯏꯅꯣ ꯑꯩꯗꯤ ꯀꯔꯥꯏ ꯃꯃꯥꯡ ꯊꯥꯡꯅ ꯂꯩꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯀꯔꯥꯏ ꯃꯣꯏꯅ ꯁꯥꯎꯕ ꯉꯝꯁꯨ ꯉꯝꯃꯣꯏ ꯑꯩꯅ ꯁꯥꯎꯕ ꯉꯝꯃꯣꯏꯕ ꯃꯣꯏꯅ ꯁꯥꯎꯕ ꯉꯝꯃꯣꯏꯑꯕ ꯑꯗꯨ ꯁꯥꯎꯕꯗꯣ ꯑꯩꯅ ꯊꯝꯗꯦꯕ ꯃꯣꯏꯗ ꯑꯗ ꯑꯩꯅ ꯁꯥꯎꯕꯗꯤ ꯉꯝꯒꯅꯦꯕ ꯃꯣꯏꯗ ꯑꯗꯨꯕꯨ ꯀꯔꯥꯏ ꯃꯣꯏꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯗꯨꯗꯣ ꯑꯗꯨꯅꯦ ꯉꯁꯤ ꯀꯔꯥꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯍꯌꯦꯡꯉꯣꯟꯗ ꯆꯦ ꯂꯥꯏꯁ꯭ꯔꯝꯒꯤ ꯅꯪ ꯍꯧꯕꯗꯒꯤ ꯂꯣꯏꯕꯧ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯆꯦ ꯂꯥꯏꯁ꯭ꯔꯝꯉꯣꯟꯗ ꯉꯁꯤ ꯀꯥꯎꯈ꯭ꯔꯗꯤ ꯑꯗꯨꯗꯤ ꯆꯦ ꯂꯥꯏꯁ꯭ꯔꯝꯒꯤ ꯀꯔꯤ ꯋꯥꯈꯜꯗ ꯀꯥꯎꯕꯅꯤꯀꯣ ꯏꯁ ꯑꯥꯔꯖꯦꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤ ꯃꯋꯥ ꯂꯧꯗꯦ ꯌꯦꯡꯉꯨꯏ ꯃꯥꯏ ꯚꯤꯗꯤꯑꯣ ꯀꯩꯗꯧꯕ ꯌꯦꯡꯉꯒ ꯃꯋꯥ ꯂꯧꯗꯦ ꯑꯩ ꯃꯣꯅꯣ ꯑꯣꯏꯔꯕꯅꯤꯅ ꯃꯋꯥ ꯂꯧꯗꯦ ꯌꯦꯡꯕꯤꯔꯔꯣꯏ ꯑꯩ ꯃꯋꯥ ꯂꯧꯗꯦ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯃꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯋꯥꯈꯜꯅꯦꯕ ꯑꯗꯨ ꯋꯥꯈꯜꯗꯣ ꯑꯩꯈꯣꯏꯁꯨ ꯉꯁꯤꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯀꯥꯎꯕ ꯉꯝꯗꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏ ꯑꯦꯜꯕꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯟ ꯑꯣꯏꯔꯛꯇꯦ ꯑꯩꯗꯤ ꯀꯔꯤ ꯏꯁꯥꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣꯗꯒꯤ ꯃꯣꯟ ꯑꯣꯏꯔꯛꯄꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕꯗꯣ ꯑꯗꯨ ꯋꯥꯈꯜꯗꯣ ꯑꯩꯅ ꯈꯔ ꯋꯥꯔꯧꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯃꯤ ꯈꯔꯗ ꯋꯥꯔꯧꯕ ꯑꯩꯒꯤ ꯂꯩ ꯑꯗꯨ ꯃꯃꯤꯡꯗꯤ ꯄꯜꯂꯣꯏꯀꯣ ꯋꯥꯔꯧꯕꯗꯤ ꯈꯔ ꯂꯩ ꯑꯩꯅ ꯑꯗꯨ ꯃꯃꯤꯡꯗꯤ ꯄꯟꯗꯦ ꯑꯩꯅ ꯀꯔꯥꯏ ꯇꯧꯔꯝꯕ ꯑꯩꯅ ꯄꯤꯔꯝꯕ ꯑꯩꯅ ꯃꯣꯏꯗ ꯀꯔꯥꯏ ꯈꯪꯗꯕ ꯄꯣꯠꯇꯣ ꯈꯪꯍꯟꯕꯗꯣ ꯑꯗꯨ ꯂꯥꯁ ꯇꯧꯅ ꯀꯥꯎꯊꯣꯔꯒ ꯆꯠꯈꯤꯕꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅꯦ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯁꯨ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯗꯨꯗꯣ ꯍꯥꯏꯔꯒꯁꯨ ꯀꯔꯤ ꯀꯥꯟꯅꯅꯤ ꯃꯤꯅꯉꯣꯟꯗ ꯅꯣꯛꯀꯅꯦꯕ ꯑꯗꯨ ꯏꯁ ꯑꯥꯔꯖꯦ ꯁꯨꯃꯥꯏꯅ ꯋꯥꯊꯤ ꯇꯧꯏ ꯑꯗꯨ ꯇꯧꯏ ꯊꯃꯣꯏꯗꯗꯤ ꯀꯔꯥꯏ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯉꯦꯕ ꯑꯥꯔꯖꯦꯅ ꯋꯥꯊꯤ ꯇꯧꯒꯦ ꯍꯥꯏꯔꯛꯀꯅꯦꯕ ꯃꯤꯅꯉꯣꯟꯗ ꯑꯩ ꯑꯗꯨꯒꯤꯗꯣ ꯍꯥꯏꯅꯤꯡꯗꯦ ꯃꯥꯒꯤ ꯀꯔꯥꯏ ꯀꯩꯅꯣꯅꯤ ꯆꯦꯔꯨꯝꯃꯤ ꯑꯩꯒꯤ ꯂꯣꯟꯁꯦ ꯆꯦꯔꯨꯝꯃꯤꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯅ ꯀꯔꯥꯏ ꯉꯥꯡꯕꯗꯣ ꯈꯔ ꯐꯩꯔꯛ ꯇꯔꯛ ꯆꯥꯏꯕ ꯆꯦꯔꯨꯝꯃꯤꯅ ꯁꯨꯝ ꯆꯨꯝꯗꯧꯅ ꯉꯥꯡꯉꯨ ꯀꯩꯅꯣ ꯑꯗꯨꯕꯨ ꯆꯦꯔꯨꯝꯃꯤ ꯑꯩꯅ ꯉꯥꯡꯕꯁꯦ ꯈꯔ ꯐꯩꯔꯦꯛ ꯇꯨꯔꯦꯛ ꯀꯔꯥꯏ ꯑꯋꯥꯡ ꯈꯥ ꯇꯧꯅ ꯉꯥꯡꯕꯅꯦꯕ ꯆꯦꯔꯨꯃꯤꯅ ꯁꯨꯝ ꯑꯗꯨꯗꯣ ꯆꯦꯔꯨꯃꯤꯅ ꯁꯨꯝ ꯁꯦꯝꯖꯤꯜꯂꯒ ꯉꯥꯡꯉꯨ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯍꯣꯏ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯌꯥꯏ ꯑꯗꯨꯅꯤ ꯑꯩꯗꯤ ꯀꯔꯥꯏ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯀꯔꯥꯏ ꯑꯩꯅ ꯃꯩꯇꯩꯂꯣꯟꯗ ꯐꯖꯅ ꯍꯩꯔꯝꯃꯗꯤꯅꯦ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯒꯅꯤ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯔꯤꯗꯣ ꯐꯖꯅ ꯋꯥ ꯉꯥꯡꯉꯝꯒꯅꯤ ꯑꯩ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯍꯩꯇꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯀꯔꯥꯏ ꯃꯌꯥꯝꯅꯁꯨ ꯎꯔꯝꯒꯅꯤꯀꯣ ꯑꯩ ꯋꯥ ꯉꯥꯡꯕꯁꯦ ꯈꯔ ꯐꯩꯔꯥꯡꯒ ꯇꯨꯔꯥꯟꯒ ꯑꯋꯥꯒ ꯈꯥꯒ ꯈꯔ ꯆꯠꯄꯅꯦ ꯑꯩꯅ ꯋꯥ ꯉꯥꯡ ꯍꯩꯇꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗꯅ ꯄꯨꯔꯥ ꯅꯩꯊꯥꯒꯤꯕ ꯉꯝꯃꯦꯕ ꯑꯩꯅ ꯋꯥ ꯉꯥꯡ ꯍꯩꯇꯕꯒꯤꯅꯤ ꯑꯗꯨꯅꯤ ꯃꯩꯇꯩꯂꯣꯟꯁꯦ ꯋꯥ ꯉꯥꯡꯕ ꯑꯩ ꯍꯩꯇꯦ ꯄꯤꯛꯏꯉꯩꯗꯒꯤ ꯃꯩꯇꯩꯂꯣꯟꯁꯦ ꯌꯥꯝꯅ ꯈꯨꯜꯂꯛꯇꯁꯨ ꯂꯩꯇꯕꯅꯤ ꯃꯄꯥꯟꯗ ꯄꯤꯛꯏꯉꯩꯗꯒꯤ ꯃꯄꯥꯟꯗ ꯆꯥꯎꯔꯛꯄꯅꯤꯅ ꯍꯩꯇꯦ ꯍꯥꯏꯕ ꯑꯗꯨ ꯋꯥꯔꯤꯁꯤꯅ ꯃꯩꯇꯩꯂꯣꯟꯁꯦ ꯐꯖꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯔꯥꯏ ꯀꯨꯞꯅ ꯉꯥꯡꯕꯗꯣ ꯍꯩꯇꯦꯕ ꯀꯨꯞꯅ ꯉꯥꯡꯉꯗꯤ ꯑꯩꯗꯤ ꯐꯣꯂꯥ ꯊꯥꯟꯒꯅꯤ ꯌꯨꯇꯨꯞꯁꯦ ꯑꯩꯅ ꯋꯥ ꯉꯥꯡ ꯍꯩꯇꯕꯗꯤ ꯉꯥꯡꯗꯦꯅꯤ ꯋꯥꯉꯥꯡ ꯍꯩꯔꯝꯃꯗꯤ ꯌꯨꯇꯨꯞꯁꯤꯗꯤ ꯅꯩꯊꯕ ꯉꯝꯃꯤ ꯑꯩꯁꯨ ꯑꯩꯅ ꯉꯥꯡꯉꯒ ꯃꯤꯅ ꯐꯠꯇꯕ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂ ꯉꯥꯡꯗꯦ ꯑꯗꯨꯃꯥꯏꯅ ꯆꯥꯛꯇꯣ ꯆꯥꯔꯣꯏ ꯆꯥꯛ ꯅꯠꯇꯦꯍꯦ ꯆꯦꯂꯨꯝꯃꯤ ꯆꯦ ꯂꯩꯁꯥꯕꯤ ꯆꯥꯛ ꯅꯠꯇꯦ ꯀꯔꯥꯏ ꯁꯥ ꯆꯥꯔꯤ ꯍꯪꯒꯥꯝ
Jadi sabi kaya bye-bye ni kaino nang khangdro ipa pakhang se kai dong ding noi do gian tao tu mina lei jam ngang no lai sram a je ai se tao nè tao tao thế lai sam thế lai sabi na nau na kong dai ko thế lai sam ngasi bye-bye ni ko thế lai sabi nang khang wai je kaino to tu nang phajana gyan men tao ko bye-bye ni ngasi numi se bye-bye to du ni ko thế lai sabi na khangi du ni gyan tao thế lai sabi jam ngang no ko social media ja comment jam taro ko no gyan ta na comment taro tara mani thế lai sabi tara mani thế lai sabi na kong chang kara mani na ai hai ka re thế lai sabi hoi hoi gyan ta re aduni gyan tao ne thế lai sabi aduni gyan tao ai se nói chứ gyan ta te min aduni nupi ai se gyan ta te mani nupi na nipa de ki nupi de nipa na khara gyan ta mani ai se sini ne la nupi na last ta kare pang bani ai do sini pangi se aduni gyan tao nupi ai se gyan khara ta ba wat pani nipa na khara hen mani gyan ta bas tum na rai na hai se aduni nupi na gyan ta ba se khara wat pani ai se last ta kare ai mana last mana phatta ba ta dunia ba nipa na phatta ba ta re ba last nupi na phatta ba ta dunia adu kare nupi gi khara son ba ai se sigani son point ma le ya ba son soi ba gi point ma le ai do sigani soi do ken to asing mani na ai ji di asing mani adu di kare ichi ona su kare explain to ra su kare family ga phama ga explain to ra su masana khangani du de explain to ba tam da aina hai se khara lan khare nipa na ai khara chumi ai do adu masana sum hai dini तो कि no करे से lai sam no करे se lai sam no करे ta re se lai sam do ta cho ta gyan ta re hoi se lai sam gyan tao ngasi bye-bye ni khara gyan tao biu yu pa pa khang khang ba se lai sam aduni ne che na khang du se sini ne gi kare se lai sam ne gi maram du khang bu se sini ne pa mi se mana khang ga ni yu pa se karam matam na kai do ri karam matam na kai do dai do khang ga ni sini che ga aseng ba se ai se sini ne nana gyan ta na social media ta huru fa na kare yu pa se kare du to kare da to kare khara khang wa ba karam matam na kai do ai do khara khang wa ne Jeremy no heng kare arje gi video ma thangal na arje ngarang bye to kare nei tha kare na yu pa arje phajana chao phun bagi wa ngang bu dai ai ba cái mà cái mà 이봐 이제 파자자 풍버기와 ngang 이마 cái nó 풍버기와 이제 풍버기와 나더니 와리니네 와리 chế lại xem đâu 와리 mà hai cái đâu nè chế lại xem mà nào còn ta cái đâu chế lại xem nó không mà nào còn đây hai chân rồi chế lại xem nó mà nào còn ta cái đâu nè chế lại xem đâu ôi mai nó cái gì chế rồi mình nó còn gì andok pani choro mi ai gelmi dala khai no le mi gelmi dala nok te gelmi dala nok le dale bo da sa ni bo andok pani bo oi ma ni me kai ai ba aje nang khatang phai nang mama ga le di kare ma ya khone maya che kana kanam gi wali ta si kare ma aja nang khadang phai ne nangi mama ga leiro ne mama ga leiro lau oi ne ni ne soi na lak tu ni nganu ga ni ne nganu do ga patana thong mo e lak tu ni ne thong so in thong ga ga ai ga ibo hol ga lak tu ni thong ba nganu cha tu ni la ga ni ne gi nganu do khoi ni la cha tu ni nong ma di cha tu ni ne gi ga ai nganu do khoi cha tu ni phun gani hai bani acha phun gani ai acha romi
wa ngangba haite hairaga nangi si tau ko iupa se mai anduk pani kari kari wai no khang de gyan men ta de no la kanu ko du kai ba romi wa ngangba haite hairaga nangi si tau ko iupa mamoga lấy đâu lâu hay thôi là cái này nè lạc tuy nhiên thôi đi nè số này nó cái này chúng ta lạc phong tầm này đi nó là còn cái puja mà tầm này chúng ta lạc puja đó là cái này chúng ta tôi này chúng ta ngán nuốt thùng một sao rồi puja coi rồi này chúng ta ngán nuốt thùng cái sắp ta mà ngán nuốt thùng một sao cái nó ya cái đó tôi này ngán nuốt sao cái nó cái mà phải trả lùi từ này ăn đúc bên này mobile charge जाऊ दे रे ने इमा क्या 5% जाऊ रे मोबाइल अंदोक पर ये वाइस नुंगाई री से मोबाइल चार्ज जाऊ दे रे नुंगाई वारिश ये लाके मामोगा लेरो लाव है ओहे लाके मामोगा इके पुना तुम दिनी मामोगा पुना खोई नि मामोगा इका वखल नुंगाई लो रे केनो मामोगा वखल करे पैसा लगा वखल नुंगाई तुम दिनी केनो अंदोक अदु बुकिंग दुगगी अदुनी राइसना मैंने नो होय नो होय ला ले है नो होय दुगी लागलो है अदुनी चेक हमना खोय की कराय आरजे गा इबोगा कई मिता लागतिनो का वीडियो का था लागपदो चला समय जो उइने दु मतने करा इबो हल नंगी करे केनो मा नंगी करे वीडियो मा थांगत इबोल की वीडियो मा थांगत पनी nganu gi ga वीडियो ला केनो मा थांगत पनी इबो रमी दुका इबोल की वीडियो थांगला बे इनाय मा इबोल जाम नुसिरमिने चेक खालामना इबोल जाम नुसिरमिने खालाममे मादुना तुमाय नुसिगोगदानि सिजि नुसिबा इसे थापतरे सु गरे थमुदे नुसिबा इसे सिन्दी नुसिबा इसे ngasi di LB ja lai mayam se heng che no mi kai le gani che lai sam kai le gani adu di kana khang duino adu ye thiba so phangoroi adu ka che lai che kanon na che karam na nusi ba se ibu hol gi video ma thangat podo short video ra kenon thangat to ni ai wi adu video thang ba ibu ga jam nusi ba hai ba do adu ni nusi ba jam na nusi to ma nusi ba se che na to ma nusi ba ni ne na to ma nusi ba do jam na nusi 니네 많이 누시보도 이보 많이 누시보도 마탕다 온데서 많이 어느도 마탕다 많이 누시바 비디오 마탕을 놓네 이슈 그래 하라우네 그노 아르세기 비디오 마탕을 해 니네 나이 많이 누시바도 이슈 빠미네 그노 아도 누시보도 이샤나 비바다버니 그래 하이레 비면 이샤나 누시보도 비면 더다 होय कहीं वाली से करे उल्टा वाला जहाँ बने चेंगारा आजेगा अनिल का जीसीबी थोंगा लाखानी हाई बनी लाखते इबोल का ले दे हाई इबोल का ले दे हाई सेकरा हफ्ता अमा nganu थोंबा चाना लेनी हाई से अर्जेना होय ने ले दुनी हफ्ता अमा गनो था मा लेसी nuti ki nganu sara lo re keno ai nungdang khuding nganu sara ga no re keno nganu sa go keno chawa ya ya du kanung ka den chero mi nganu sa go keno nungdang nong pha dong nungdang cha re du ma dang mathang ga hum ga re ai ta nungdang ma nganu thong ma cha re yai khoi ye nice atani nganu thong ma cha ba nganu do ina ना चलो मैंने गानू चाबो मतलब ने आई मसाज जाम ना करे है कनो आई बात लेबरा कनो ने मसाज जाम मखोंग ना आई खरे कइनो तो इसे बोई बु करे अना पाइरा बाइने आई अदु मतलब तो आई गानू चा मतलब तो फजना गानू तो फजना छी गानू तो पूरा आई गानू की वीडियो में लेबने को अदु गानू पूजा लोइसन मनी गानू चाक लोइसन दुसु लोइसन गानू दि लोइसन मनी होय मा दो खाली गानू तो फजना हाउ ना थोरे क्या हाउ या नु मित गानू दो मा गान चाक चा दु गानू लुसन करे ना क्या हाउ की गानू दो मा अदु चा लो लगा ई अयुक्ता हो लगा ई मखो जे ना पना ओय मा ये कइनो तो इसे बुआई नै खाली बा मा गानू चा लगा दो गाई खले गानू से करे अनाब मी ने गानू चा बा याते हाई से असिनी
이 모콩 파잖아 나게 도 맞다 마사세 파잖아 나야 봐 이씨 nganu 짜라 나리네 파잖아 이 도 맞다 칸가야 봐 nganu 짜라 미냐 나야 이제 안더니 이 코미전 칩 잡거나 봐 놓은 데 저는 미 하이트 오는 게 코멘 잡거나 봐 놓은 데 ngucap deh komen lihat pada chứ mình tina bên nupi mà làm mình nên là hai này kia bây giờ làm của tina rồi cái nào nó đó tina singa nó làm mình nupi mà rồi bây giờ khả năng thì chính là bọn mình mà giàu rồi có rồi tina singa lại nupi đó cái chính là bây giờ tôi nupi đó khá chính là đây 오 이게 비다 kana miyamla min haibagi makhol lai kri phangjabani haibagi makhol phangjabani cheno min no kare happy new year in advance ya minita thongna jom chebinita nang elbi nang ngarang no thai uye nang elbi dai lak tu ikai da lak ko se maram ni kai jam dai kai no nang ai hairak ya ba ai kai ya nang elbi lak tu nang na Ulbi tahu dai uya ba nyan hai binita welcome to khang de da hai to gi kana no khang de kana tina no adu ngara la idu dia chero minai gi ulbi da ngara na ha nai gi ulbi da che tina kana no hang ma to adu tina do khang ya ba kana no idu bana gyan ta de mi tum to id shimdal laga la ko mi ni ba do khang ba mi ni ba kana no khang de kana tina no tina singai wala ai onda krai khara kanan to wala ko mi ma le chebinita kai jang sara ke chebinita happy new year same to you du gi ano bo jai la ko matam da mayam na puna harau na krai isha kai hai de ne ko mitro ai di mitro na hai bangam de du mayam ano bo jai la ko mayam krai naik chena phajana leiba yo mayam na masa achievement to mayam na success oibo yo logi naik jek na mayam sina harau na leina si youtube family da mayam jak leibe mayam se harau na leisi ko harau na to gi isa gi kare personal lap to kore du de tongan mani ko du phajana hoina naik chen na phajana leiba oi chi dunia ai na ning se kare shau ba khot pa sao mu do kare maning de thamaga anu ma chahi lag bu se kare aina kamai na kare sak du du na khal la sia ba mamang chahi da chakhiba asau bu di kare mathang kare next year da du asau bu do poroktana kare porok pidana new kare anu ba chahi lag bu se harau na leina si du ni ba mi sei di nuai na yai phana leina si ko kari gi lag tirino hai o ai Hejang semi pani biryani toge heni bye bye da hore chemi da na khone chemi nang na on ko ro mi gel bi dai nang gel bi de ne subscribe to nang gel bi dai uye atoba mi la ya khoi ki channel pa mi de kana mo lakte uye adu ai chang ge to bo ai ga chang shira chang u shira nang jan mi dan chang do ton chemi da
사우네 재미나 nang sa to le ye nang video thang ta nang video su kan ne notification lakte ai di nang da nang video da ai wi ye nang kara all video te sorry kara lb nang wi ye mai ma so sama usal laga kara lb tha do ai loi wi ye do ai like to ga ai kara comment tha da ba sung wi ya bai di do i chang video di chang de ai na ikai ba khara lei ba do ga chang do ni ikai ba hai de kai 재미 따기나 애기 엘비다 락다 애기 비디오다 락다 버리나 아이나 khara ikai ba ai ta da karigi ikai di no hairo hai ba ikai ba je kai no ne 재미 da ikai ba je kare mi chana da ba je kare khara chana da ba je kare mi chana da bani duni wari chana da ba je 재미 ni ta ge elbi da laga ai ge mi do leita bani na 재미 da ge elbi laga ina ikai ba je kari hai du no kai do du no kumai na hai du no do khara kara ina isana ikai hai ta ga 제게 엘비다 라가이나 그래 그이노 하이도 제나 이까이 뭐 lai 그래 미 마얌도 그래 채널 빠이도 마얌도 라이야 제빈이 당에 채널 빠이도 미니 마얌 라이도 채널 빠이 미디 लागते युदे 채널 빠이 मिदी लागते कोई पता ना हुई 채널 빠이 मिदी लागते अब तो वो मी लाइया बा अगर इन खाली बच्चे में ना आई देख रहा है सुन कर माई वीडियो वाच नंगी एलबी दई में सुन वाचिंग तो रगा कर जेंगी कना कई ngang ino कई तो इन जेंगी अदो इन लागता पाई था सोमा ऑन नहीं सोमी ऑन आज शब्दन खननो से सोमी से कनानो ए लाइए ऑन दा खुद छंगदे बाय बाय हाय रे नते बाय बाय 24 आई बने अच्छा चिमिंदा करिम काय जे है चिमिंदा न साउनु कोई नंगी कराय सब तो लेको नंगी वीडियो आई जंगा के कोई एलबी दे लागते हाय ना चिमिंदा न साउ बदो दोनु ए नंग वीडियो नंगी एलबी ना ngarang था बदई उया बा ए चंगे तो बदई चंग सिरा चंगु से ना खला कराय के कंफ्यूजन मा लई ए कराय नुंगाय तो मा खला लई दु दम लागते मैम हैप्पी न्यू ईयर दो बाय बाय 2024 यंगोंदा हे हे अदु यते हे चिमिंदा नंग सुबा चिमिंदा मा हाय नु ये 하이팜 강들어 거 하이팜 강들어 비니다 누아이리보 오다바 꾸이데 누가기 락데 누보디 좀미 아이디 숨 하라버게 숨 라이프 타자버니 호제미다도 게임 칸데 아이 그라는 사오버도 능나 엘비 타이데 사오디야 나 타리 엘비도 능이나 사기 그래 그래 능나 사기 그래 타닝바 마탐도가 타닝 있는데도 그래 아이나 사오 그이도 사오도 있게 그럼 사오데 아도 마사 마사기 그래 kare kanuni ko masa masa gi kare thani mo matam masa masa gi matam na kare chin ba matam gi chin da ba matam da masa na thara ko poto nu swa wo ya de kai da ma saw de chimi da saw de nang gi na sa gi kare kana ba do thiu ro nang kana ba thiu do kana no nu saw ro ro kana saw de gi nang nai re thai nai na saw de ba saw de da chimi da gi nang gi kare kanuni ko na sa gi kare matam yeng matam do पुथोगा था बने अइना कई तम साउदगे ए कई तम नंग द साउदना बा ए की साउबै मरम नै त्या बा कई तम साउदनु चेबिनि दाना एलबी थाइनै साउदु दो कई मरम नि न ए साउदे दो मसा मसा मी मे था बनि दै साउदे ए बिता हाय बाय बाय टु चेन्नई सम टु बाय द की एडी एलबी थारी से डब्ल्यूटी की नते so mayam ga wari saning bagini hazaban hote mita du karim khande ko isu karim khande du wt karim maram da karim khande chemi da nangi na sana kare angam bodo na sana to du isu kan da kare jet pa mathu da ta na sana to bani na sana kare mayam da kare wari sana ningi ra mayam ga tina mayam ga wari sana ningi ra wt pam to tu dai di kare sana hai ngam ma to to chemi da na थारी पोतो दो अइना थिंगबा जाते है पोतो से सोशल मीडिया निको कनामु थिंगबा यारो छि पोसे सोशल मीडिया से कनामु थिंगबसु यारोय कनामु सु करे एगी मतम नंग थानु हाइदो दु कनामु सु ये हाइबा यार के दु इसागी करे मतम पोथोगा तोबा पोतनी दु कनामु हाइबो सु यारो एगी दु पोतो दे कनामु सु हाइ दिया दु पोतो खोदि करे फोलागी यूट्यूब पाए बनिना फोली गाउगी यूट्यूब पाए बनिना तम रो ना हाइ दिराने फोली गाउरा केनुमा हाइबो मान हाइबो
ꯑꯣꯇꯣꯕꯨ ꯇꯣꯡꯉ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯄꯥꯏꯔꯤꯁꯦ ꯑꯗꯨ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯗꯨꯏꯗꯣ ꯑꯗꯨ ꯏꯁꯥꯒꯤ ꯀꯗꯥꯏ ꯃꯇꯝꯗ ꯊꯥꯎ ꯀꯔꯤꯝ ꯀꯥꯏꯗꯦ ꯃꯁꯥ ꯃꯁꯥ ꯃꯇꯝ ꯄꯨꯊꯣꯛꯑꯒ ꯊꯥꯎ ꯑꯗꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯏꯒꯦ ꯑꯩꯅ ꯀꯩꯗꯧꯕꯗ ꯁꯥꯎꯗꯣꯏꯒꯦ ꯑꯗꯨꯕꯨ ꯆꯦ ꯂꯥꯏꯁ꯭ꯔꯝꯅ ꯑꯦꯜꯕꯤ ꯊꯥꯔꯦ ꯆꯦ ꯔꯣꯃꯤꯅ ꯑꯦꯜꯕꯤ ꯊꯥꯔꯦ ꯑꯩ ꯀꯩꯗꯧꯕꯗ ꯁꯥꯎꯗꯣꯏꯒꯦ ꯑꯗꯨ ꯁꯥꯎꯕꯩ ꯃꯔꯝ ꯂꯩꯇꯦ ꯑꯩꯁꯨ ꯑꯗꯨ ꯃꯁꯥ ꯃꯁꯥ ꯃꯇꯝ ꯄꯨꯊꯣꯛꯑꯒ ꯊꯥꯕꯅꯤꯗ ꯑꯗꯨꯒꯤ ꯆꯪꯕ ꯏꯀꯥꯏ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯆꯦꯃꯤꯇꯥ ꯅꯪ ꯑꯥꯖꯦ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯑꯩꯅ ꯐꯖꯅ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒꯅꯦ ꯐꯖꯅ ꯋꯥꯔꯤ ꯂꯤꯒꯦ ꯅꯪ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯈꯪꯉꯦ ꯀꯅꯥꯅꯣ ꯑꯩꯁꯦ ꯁꯦꯝ ꯇꯨ ꯌꯨ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯗꯨꯗꯒꯤ ꯁꯦꯝ ꯑꯣꯟ ꯍꯥꯏ ꯆꯥꯛ ꯆꯥꯒꯦ ꯑꯖꯣꯟ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯗꯨꯗꯒꯤ ꯆꯦ ꯀꯅꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯌꯦ ꯆꯦꯛ ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯣꯀꯦ ꯌꯥ 인디야 ꯀꯦ ꯆꯦ ꯂꯥꯏꯁ꯭ꯔꯝꯒꯤ ꯅꯠꯇꯦꯍꯦ Iya. Lagi Ronnie say nate mayam nate. Ako ay kare wa hospital on to lage ko mayam hospital on to lay chiti. Ba kala na sudai. Kuno be? Lah. Oh my kali di ba kana? Kuno ito ay na sudai. Mina same to you do igi ni roje ay bye or again after New Year the wari singo kanji ko hajiki numai roi oh bye bye and New Year enjoy your tharo ay hoi Chemita kaya ay chemita igi wai ta di mayam ꯑꯩꯒꯤꯅꯦ ꯈꯔ ꯖꯥꯔꯨꯗ꯭ꯔꯦ ꯃꯌꯥꯝ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯖꯥꯔꯨꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯆꯦꯃꯤꯅꯤꯇꯥ ꯐꯖꯅ ꯀꯔꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯏꯟꯖꯣꯏ ꯇꯧꯔꯣ ꯑꯩꯁꯨ ꯐꯖꯅ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯏꯟꯖꯣꯏ ꯃꯊꯪ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯍꯔꯥꯎꯅ ꯐꯖꯅ ꯃꯌꯥꯝ ꯂꯩꯅꯁꯤꯀꯣ ꯃꯁꯥ ꯃꯁꯥꯒꯤ ꯀꯔꯤ ꯑꯋꯥꯕ ꯀꯥꯎꯔꯒ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯀꯔꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯑꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯃꯊꯪꯗ ꯀꯔꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯜꯂꯕ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯆꯤꯞꯃꯦꯟꯗꯣ ꯃꯌꯥꯝꯅ ꯀꯔꯤ ꯐꯖꯅ ꯐꯪꯅꯕ ꯑꯣꯏꯁꯤ ꯃꯌꯥꯝꯅ ꯈꯟꯕ ꯀꯔꯤ ꯃꯁꯥꯒꯤ ꯗ꯭ꯔꯤꯝꯁꯇꯣ ꯑꯗꯨ ꯐꯖꯅ ꯐꯪꯉꯁꯤ ꯑꯗꯨ ꯃꯌꯥꯝ ꯀꯔꯤꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯊꯨꯡꯅꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅ ꯂꯩꯅꯔꯁꯤꯀꯣ ꯑꯃꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯗꯣ ꯃꯌꯥꯝ ꯊꯝꯃꯣꯏꯁꯤ ꯐꯖꯅ ꯂꯩꯅꯔꯁꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯩꯇꯩ ꯑꯃꯅꯤ ꯍꯥꯏꯁꯦ ꯃꯩꯇꯩ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯗꯣ ꯑꯃꯨꯛ ꯂꯩꯅꯔꯁꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯁꯤ ꯑꯗꯨꯅꯤ ꯕꯤꯅꯤꯇꯥ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯣ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯦ ꯍꯔꯥꯎꯅ ꯐꯖꯅꯏꯟꯖꯣꯏ ꯇꯧꯕꯤꯔꯣ ꯑꯗꯨꯗꯒꯤ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯐꯖꯅ ꯑꯦꯆꯤꯞꯃꯦꯟꯕꯨ ꯑꯣꯏꯔꯣ ꯁꯛꯁꯦꯁ ꯑꯣꯏꯖꯔꯣ ꯑꯗꯨꯅꯤ ꯑꯗꯨ ꯆꯦ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯊꯪꯗ ꯃꯊꯪ ꯅꯦꯛꯁ ꯏꯌꯥꯔꯗ ꯑꯩꯈꯣꯏ ꯆꯦ ꯂꯥꯏꯁ꯭ꯔꯝꯁꯨ ꯅꯣꯡꯖ ꯁꯨꯔꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯅꯤ ꯑꯗꯨ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯄꯥꯎ ꯂꯥꯛꯑꯅꯤ ꯑꯗꯨꯅꯤ ꯐꯖꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤꯀꯣ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨꯀꯣ ꯑꯐꯕ ꯋꯥꯈꯜꯗꯣ ꯈꯜꯂꯁꯤ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯟꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯑꯗꯨꯗ ꯅꯦꯒꯦꯇꯤꯚ ꯄꯣꯏꯟꯗꯣ ꯆꯠꯄꯅꯤꯀꯣ ꯑꯗꯨ ꯄꯣꯏꯟꯁꯦ ꯑꯗꯨ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯂꯥꯟꯁꯤ ꯌꯥꯝꯅ ꯀꯜꯂꯤꯀꯣ ꯑꯗꯨꯕꯨ ꯀꯨꯀꯤꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚ ꯄꯣꯏꯟꯗ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯑꯩꯈꯣꯏꯁꯦ ꯄꯣꯖꯤꯇꯤꯚ ꯄꯣꯏꯟꯗ ꯂꯩꯅꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ
ꯐꯖꯅ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯁꯤ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯇꯩ ꯀꯔꯤꯝ ꯍꯥꯏꯅꯤꯡꯗꯦ ꯑꯩꯒꯤ ꯀꯔꯤ ꯚꯣꯏꯁ ꯇꯥꯔꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯀꯣꯃꯦꯟ ꯇꯧꯔꯛꯀꯣ ꯑꯣꯟ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛ ꯑꯃꯨꯛꯇꯪꯗꯤ ꯑꯣꯟ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯀꯔꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯨꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯀꯣꯃꯦꯟꯁꯦ ꯇꯥꯗꯕ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯏꯆꯤꯟ ꯃꯌꯥꯝ ꯏꯆꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯁꯤꯀꯣ ꯀꯅꯥꯝꯇꯅ ꯋꯥꯔꯧꯕꯁꯨ ꯊꯝꯒꯅꯨꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯃꯤ ꯑꯃꯅ ꯀꯔꯤ ꯉꯁꯤ ꯈꯔ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯔꯁꯨꯅꯦ ꯅꯪꯅ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯑꯁ ꯃꯥ ꯇꯧꯔꯤꯗꯣ ꯃꯥꯒꯤ ꯉꯝꯗꯕꯅ ꯇꯧꯕꯅꯤ ꯑꯗꯨꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯑꯗꯨ ꯋꯥꯈꯜꯗꯣ ꯈꯜꯂꯨꯕ ꯑꯗꯨ ꯈꯜꯂ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯃꯥꯏꯗꯃꯛ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨ ꯑꯐꯕ ꯋꯥꯈꯜꯗ ꯈꯟꯖꯜꯂꯨ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯒꯤ ꯃꯤꯅ ꯍꯦꯟꯈꯤꯕꯁꯦ ꯑꯩ ꯋꯥꯔꯧꯗꯦꯀꯣ ꯑꯗꯨ ꯃꯥꯏ ꯃꯁꯥꯒꯤ ꯇꯦꯂꯦꯟꯒꯤ ꯃꯁꯥꯒꯤ ꯀꯔꯤ ꯄꯨꯊꯣꯛꯄ ꯋꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯀꯦꯗ ꯀꯅꯥꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯀꯦꯗ ꯃꯁꯥ ꯃꯁꯥꯒꯤ ꯀꯔꯤ ꯑꯗꯨ ꯆꯠꯄꯅꯤꯀꯣ ꯑꯗꯨ ꯏꯁꯥꯒꯤ ꯀꯣꯟꯇꯦꯟ ꯊꯥꯒꯠꯄꯅꯤ ꯑꯗꯨ ꯑꯩ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯁꯨ ꯊꯥꯒꯠꯇꯦ ꯑꯗꯨꯒ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯑꯩꯅ ꯚ꯭ꯌꯨ ꯀꯥꯗꯕ ꯑꯗꯨ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯑꯩ ꯅꯍꯥꯟꯅ ꯊꯥꯒꯠꯄ ꯉꯝꯃꯤꯀꯣ ꯑꯗꯨꯗꯣ ꯑꯩ ꯊꯥꯡꯒꯠꯇꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩ ꯊꯥꯡꯒꯠꯇꯦ ꯑꯗꯨ ꯊꯥꯡꯒꯠꯇꯦ ꯃꯔꯝꯗꯣ ꯏꯁꯥꯅ ꯀꯔꯤ ꯐꯥꯎꯗꯣꯛꯄ ꯄꯣꯠꯇꯣ ꯑꯩꯅ ꯏꯁꯥꯃꯛ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯅ ꯏꯁꯥ ꯉꯝꯗ꯭ꯔꯗꯤ ꯑꯗꯨ ꯋꯥꯔꯤꯗꯣ ꯍꯥꯏꯔ ꯀꯩ ꯀꯥꯟꯅꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯥꯟꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯦ ꯋꯥꯔꯤ ꯑꯃ ꯍꯥꯏꯕꯗꯅ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯄꯅꯤꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯋꯥꯔꯤ ꯑꯃ ꯍꯥꯏꯕꯗ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯄꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤ ꯈꯜꯂꯒ ꯏꯁꯥꯒꯤ ꯌꯨꯝꯗꯣ ꯈꯜꯂꯒꯅꯦ ꯋꯥ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯒꯤ ꯋꯥꯊꯤ ꯉꯥꯡꯕꯗꯨꯁꯨ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯋꯥꯊꯤ ꯉꯥꯡꯉꯒ ꯑꯩꯒꯤ ꯚ꯭ꯌꯨ ꯇꯥꯜꯂꯒ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯉꯁꯥꯏꯒꯤ ꯈꯪ ꯇꯥꯕ ꯑꯩꯅ ꯃꯊꯪꯗ ꯀꯔꯤ ꯍꯥꯏꯕ ꯉꯝꯒꯅꯤ ꯑꯩꯗꯣ ꯅꯁꯥꯅ ꯈꯜꯂꯒꯅꯦ ꯑꯗꯨ ꯑꯩꯗꯣ ꯍꯥꯏꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯐꯦꯡ ꯍꯥꯏꯅ ꯑꯩ ꯌꯨꯇꯨꯕ ꯄꯥꯏꯔꯦ ꯐꯦꯡ ꯋꯥꯊꯤ ꯑꯃ ꯉꯥꯡꯕꯗ ꯑꯗꯨ ꯋꯥꯊꯤ ꯉꯥꯡꯉꯒꯅꯦ ꯅꯁꯥꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯗꯕ ꯅꯁꯥꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯤꯅ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨ ꯐꯖꯅ ꯆꯦꯛꯁꯤꯜꯂꯒ ꯆꯠꯂꯨꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯇꯩ ꯍꯧꯖꯤꯛ ꯂꯥꯟ ꯃꯇꯝꯅꯤꯀꯣ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂ ꯆꯠꯂꯨ ꯀꯨꯀꯤ ꯃꯔꯝꯒꯤ ꯋꯥꯔꯤ ꯉꯥꯡꯒꯅꯨꯀꯣ ꯀꯨꯀꯤ ꯃꯔꯝ ꯑꯗꯨ ꯃꯔꯝꯒꯤ ꯋꯥꯔꯤꯁꯦ ꯉꯥꯡꯕꯁꯤꯗ ꯌꯥꯝ ꯂꯨꯅ ꯉꯥꯡꯉꯨ ꯌꯥꯝꯅ ꯐꯖꯅ ꯆꯦꯛꯁꯤꯜꯂꯒ ꯉꯥꯡꯉꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯁꯥꯒꯤ ꯆꯨꯝꯅ ꯉꯥꯡꯉꯨ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯅꯤ ꯆꯨꯝꯅ ꯉꯥꯡꯉꯨ ꯆꯨꯝꯅ ꯉꯥꯡꯉ ꯆꯨꯝꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯗꯣ ꯑꯗꯨꯅ ꯋꯥꯊꯤ ꯉꯥꯡꯉꯒ ꯈꯪꯗꯕ ꯄꯣꯠꯇ ꯋꯥꯊꯤ ꯉꯥꯡꯁꯤꯟꯕꯗꯣ ꯐꯠꯇꯕ ꯄꯣꯠꯅꯤ anh phải là cái after New Year February ꯑꯁꯦꯡꯕ ꯈꯪꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯔꯣ ꯕꯥꯏ ꯕꯥꯏ enjoy ꯐꯖꯅ ꯇꯧꯊꯔꯣ ꯍꯣꯏ ꯏꯁꯥ ꯐꯖꯅ ꯅꯤꯕ ꯇꯧꯁꯜꯂꯒꯦ ꯆꯤꯁꯁꯨ ꯐꯖꯅ ꯅꯤꯕ enjoy ꯇꯧꯔꯣ ꯐꯖꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯑꯩꯗꯣ ꯑꯗꯨꯗꯤ ꯋꯥꯊꯤ ꯉꯥꯡꯕꯗ ꯚꯥꯏꯔꯦꯜ ꯆꯠꯄꯅꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥꯊꯤ ꯉꯥꯡꯕꯗ ꯃꯤꯇꯩ ꯃꯆꯥ ꯑꯃꯅ ꯀꯨꯀꯤ ꯃꯆꯥ ꯑꯃꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄ ꯑꯁꯤ ꯉꯥꯡꯈ꯭ꯔꯦ ꯑꯗꯨ ꯉꯥꯡꯈ꯭ꯔꯦ ꯃꯔꯝꯗꯤ ꯀꯔꯤꯗꯃꯛꯇ ꯉꯥꯡꯉꯤꯅꯣ ꯃꯁꯥꯒꯤ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯉꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯊꯤ ꯉꯥꯡꯕꯗ ꯑꯁ ꯃꯤꯇꯩ ꯃꯆꯥꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯍꯣꯏ ꯃꯥ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯅꯤ ꯑꯩꯅ ꯉꯁꯤ ꯋꯥꯊꯤ ꯑꯃ ꯉꯥꯡꯕꯗꯅꯦ ꯑꯁ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯑꯅꯤ ꯁꯤ ꯉꯥꯡꯉꯤ ꯁꯤ ꯉꯥꯡꯉꯤ ꯑꯗ ꯀꯔꯤ ꯉꯥꯡꯉꯤꯅꯣ ꯄꯣꯏꯟꯇꯣ ꯈꯪꯗꯦꯕ ꯀꯅꯥꯒꯤꯗꯃꯛꯇ ꯉꯥꯡꯉꯤꯅꯣ ꯑꯗꯨ ꯄꯣꯏꯟꯇꯣ ꯈꯪꯗꯦꯕ ꯁꯤ ꯍꯥꯏꯈ꯭ꯔꯦ ꯁꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯊꯤꯖꯤꯜꯂꯒ ꯀꯥꯟꯅꯗꯦ ꯃꯩꯇꯩ ꯃꯁꯦꯟꯅꯤꯅ ꯑꯗꯨ ꯋꯥꯔꯤꯗꯣ ꯀꯔꯤ ꯂꯧꯁꯜꯂꯛꯀꯅꯤ ꯑꯗꯨꯒꯤꯗꯣ ꯊꯥꯒꯠꯂꯒ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯗꯨ ꯏꯁꯥꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯇ ꯁꯣꯛꯄꯅꯤ ꯑꯗꯨꯗꯣ ꯑꯗꯨ ꯃꯩꯇꯩ ꯃꯆꯥ ꯃꯥꯗ ꯈꯟꯅ ꯋꯥꯔꯧꯔꯒ ꯐꯖꯅ ꯃꯥꯗ ꯍꯥꯏꯕꯤꯌꯨ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯏꯅꯥꯎꯔ ꯏꯕꯨꯡꯔ ꯏꯆꯦꯔ ꯏꯅꯦꯔ ꯃꯃꯥꯔ ꯏꯆꯦꯟꯗ ꯐꯖꯅ ꯃꯥꯗ ꯕꯨꯖꯥꯏꯕꯤꯌꯨ
부자에 맞아 나오 마탄 스마이 또 놓고 시작 코미티 뭐 셈만이고 ấy là video thằng bằng mình cái nó anh hai cái glass thu cái गाड़ी में लागो गाड़ी में थुकाई बदो दो दो ला थुकाई का करी में हंग देना थुकाई बदो अदु तो जम नुआई जेबा अदु फजना हुए ना ने कई दम से गलाई नो कई दम से लाई नो सिगा बन लई बने ना नंग खान जा खरोय फजना मिदे मजा बसे में फजना बुझाय हाइजन हाइदागा खादो पिनो अदु वाइदो अदु ने ने दो दो ला मी ग्लास थुकाई बिनी ने अदु अखोय वीडियो थांगा अखोय भावने बा अखोय वीडियो थांगा आई ससिने मा तो रे सिने मा तो रे भावने होना मयां वीडियो बदा इखले बा ओ अच्छा मसागी प्रॉफिट जेंगिना तिंग थांगाले वीडियो से इन सान खले बा तौनु बा दो मसाई प्रॉफिट जेंगन मसाई प्रॉफिट जेंगन इसागी ग्राय मीटिंग मसा मने मीटिंग मसागी जेंग थांगा लगा ग्राय व्यू का गाय से तौने अदु वखन खनगनो अदु ग्राय मीटिंग मसा मने माई फजना मा द बुजाय गा मा थादो को बा दु तो थादो गा मा फजना माइना नाम नंग से लाई से ला ले कोई जगह कर बन ले या न फजना बुजाय गा थादो ने मीटिंग मसा ने लान मरक ने जी लान ने जी लान फजना थादो कोई सा मदन ग्राय फो दि ग्राय ए फो दि ग्राय नंग सो को ने बा सो को नंग सो को ने बा दु कोई बा थादो बुजाय थादो फोन lại nữa không? Cái này phone này nữa. Sekarang apa lo? Nanti cek untuk lagi video cek nanti baik boleh ini baik mau bentas tuh. Oh cek kan baik lo. Jeremy. Oh Jeremy. Ôn hay đâu chừng qua đi mà hay cái gì ôn hay đâu chừng Jeremy ôn hay đâu chừng qua đi mà hay cái Jeremy ôn hay đâu Jeremy ôn hay đâu Mihu bagi sih coba tadi Yalah Jeremy ôn hay đâu chừng Jeremy ô Jeremy chứ mình muốn hai cái này chết nhìn nó bài hay là nhìn nó bài nhìn nó bài chứ mình nó ôn hai cái chứ mình cái này ấy ui đi cái này gì ô chứ mình chứ ôn đó là cái ui đi qua cái nó bung đi bán tả đó ui đi cái anh lúc còn đi bộ cái này chứ mình ấy cái này thật được có mà nó đâu có Kuni pana tali ne, ibu mina untuk phone mo taro kuni pana tali ne, onang online ka hai ne. Ada de chino mi matam se kam ngali ngasi de ini kaya pun ana, nung din din ka pun nahi kaya bani na kaya online ya itu. Ada tu bani bani ini. Adu ka, matam se tam na ngali, adu pun baru tam se tam na wah ini. Adu bu kaya kaya ni. Usita mi khara phone to rahi ngasi. Sehingga phone to kana no phone se phone to rahi to. Kali jam nungai te jam phone to rahi to. Miti masa mo lang ka miti masa gi khung ga khoi ba. Okay. Karena ba. Masa kana no phone mo to rahi ne.
Ini woi sana arje ai bai ora ke Rumi bai no bar ta su to wi ko no che ko ni ne bai oro chứ mình sẽ khai mang rồi không thì vào chứ mình sẽ mình có tổ thêm một bên này ở trên đó miêu sudah kela buktinya segini kela mah sudah tadi bilang mah sudah nganggur kayaknya sudah virus kela virus virus kela ঘৰত গৈ খাব পাই নেকি ঘৰত আহিলা বেজ বেজ